lakle lakle Inspector tayai 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 Ahan ramakta da inspector tayai tabiri basimu James Saigurjamna taramlok sabu loinana ikokno na khurumjari ngasi su puduna laksari inspector tayai Chamapanga yankani thu shuba tangka Manipur da tholeba thodo wathok sing athauba kaya gi amadi relief camp da leirba awana gi maramda wari kaya mathang tamduna tahanjakri tholeba thodo wathok sing asida kanana di khangmidam lan asida tongan wari kaya thokge ngarang sandok sakhibagi makha ibecha manga suba tangka amadi ngarang gi matek amatanga tabise duga makha tabise thoba aibu thajabidabra aibo somna wahan miriba karigino hayo aibo somna wahaliba karigino aidi kanaba suhan kibalaiti irei pakki damak aigi thodang ya jabani adudi hayo irei pakki damak thodang ya bada aibo su pusin biyo aibo su irei pakki damak thawai thabada aisu karisu chingnaba laiti madudi nangi wakhani aidi nongoda su kaisu lana khanba laiti nangaiga kheni nangaiga dharma manati karigino dharma manaba manadaba thamoi anina masak khangnaba thamoi anini yanarabadi adum yaba natro wafamadu nangina chindagi haibada pakchati ai nangmu nungsi haibasidi nangna mayak sengna khangnibadu madu anoba nati adu ngasi nangna igi mangda leplarabada ai nungaiba phau adu buibecha mafam asidagi chatkiba matamda nangmu nangi mungi mina kari oigani kari haigani haibado nangsu khal madu punamak thengnaba tabani nungsiba mana nungsibagi damak leplabadi nungsibagi damak lepa tabani ai nangi damak ta lepi ai nangbu nungsi ai nangbu thamoi sena nungsi ai nangbu thamoi sena nungsi angangsa nakhoibu thengdribarane numiche somta salak ima akhoi chalagadabani hoi hayeng nongan thabalaga amuk lao adudi noisu thengabani na phare adudi thoba akhoi chaluki akhoi ne yamna yana mulakani aduga amuk pomen pamina sika adudi ma akhoi amuk chaluki ge hairamo ima da hairamo ima akhoi amuk chasaruki hoi phare chalo ibe ma chalo ima gi bungo nangdi kari chaningi ima ai kari mata chaningti ma ima nang yamna waram lagani ko ima kari gi wadorino ima leri basidi ima ai ni ma khoi tajo khoi itte me khoi loino wahale ko yare to ose adugi wado kona khanarasi se isadine amuk anauba mapok labani anauba mapok ngama gita makoigi inkolgi aduga yamlaba senpam singdo kamai tawdoino aduni ne hoje kumai nungai ge dorise makha tarakpada lau inkhongi matang dani ne la ka dorise bema asuk thengjilaba phawbada yumda lakte mana kadai deno bachali basu nati kadai deno haiba mana chali basu mama nangonda na sana pisinaraga nangna tori basi karino ha nangna tori basi bu karino lai hey nangdi kadai chaloi ha nangdi kadai chaluge babu ai gitaga thabak amata kari kadai gitadi thongan sida thilami machu thengi haidana parap chakre kaya aduna yong gitaga nanga paraga aina pamdaba thabak kaya tawri habasi ai khangni banine ai madugi namangdo khak magan ipai po haktak thegi chanar tarba locha chajat kari locha chajan orong rasaki khali budubo ai somda ai punamak khanga ai loinamak taramani nangi makharongi kari thauba haibado nongmaina pale swai habana to atatai tananaba masana tobu thabaktu masana phungjaredana ha marandi leitana sangom chaningiba imung manungdo hosi kari thoya ha imung manungdo kari thoge mahak laying nabagi damak magi mamaduna masagi mayuk inkol phawbada mingoda bandhan thamdra ko chen chel haiba pawtai imung adu de leiri bo mong batau da
ꯅꯪꯅ ꯃꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡꯒꯤ ꯋꯥꯕꯤꯔꯤꯕꯅꯤꯅꯦ ꯅꯠꯇꯦ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯒ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯌꯣꯜꯂꯤꯕ꯭ꯔꯣ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯥꯍꯃꯟ ꯁꯥꯒꯩꯒꯤ ꯅꯪꯅ ꯃꯥꯏ ꯌꯣꯜꯂꯤꯕ꯭ꯔꯣ ꯄꯥꯕꯨꯡ ꯑꯩ ꯆꯤꯊꯛꯇꯨ ꯈꯨꯡꯒꯅꯨ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯃꯃꯥ ꯐꯠꯇꯕꯗꯒꯤ ꯇꯧꯔꯤꯕꯅꯤ ꯃꯃꯥ ꯅꯪꯅ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯀꯔꯤꯒꯤ ꯌꯦꯡꯁꯤꯟꯗꯦ ꯍꯥ ꯅꯪꯅ ꯀꯔꯤꯒꯤ ꯌꯦꯡꯁꯤꯟꯗꯒꯦ ꯅꯈꯣꯏ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯦ ꯍꯥꯏꯕ꯭ꯔꯣ ꯑꯍꯟ ꯊꯛꯇ ꯅꯪ ꯍꯅꯨꯊꯪꯗ ꯅꯄꯥꯝꯗ ꯆꯠꯀꯦ ꯍꯥꯏꯕ꯭ꯔꯥ ꯅꯪ ꯀꯔꯤꯅꯣꯗ ꯃꯣꯏ ꯄꯥꯕꯨꯡ ꯃꯤ ꯂꯣꯏꯅ ꯌꯦꯡꯅꯔꯦ ꯅꯆꯥꯅꯨꯄꯤꯁꯤ ꯆꯦꯟ ꯆꯣꯡꯗꯅꯃꯛ ꯍꯦꯛ ꯇꯧꯔꯨꯕꯗꯤ ꯅꯠꯇꯦꯗꯅ ꯃꯤꯅ ꯍꯦꯛ ꯇꯥꯕꯗ ꯋꯥꯐꯝꯗꯨꯕꯨ ꯆꯦꯟ ꯆꯣꯡꯉꯨꯔꯒ ꯍꯜꯂꯛꯄꯒꯤ ꯃꯑꯣꯡꯗ ꯑꯣꯟꯁꯤꯜꯂꯒ ꯑꯩꯉꯣꯟꯗ ꯅꯣꯏꯅ ꯇꯥꯛꯂꯤꯕꯅꯤꯅꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩꯈꯣꯏꯁꯨ ꯕ꯭ꯔꯥꯍꯃꯟ ꯁꯥꯒꯩꯅꯤꯅꯦ ꯅꯠꯇꯦ ꯃꯥꯒ ꯖꯥꯠ ꯃꯥꯟꯅꯕꯁꯨ ꯅꯠꯇꯕ ꯀꯔꯤꯅꯣꯕ ꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯕꯨ ꯍꯥ ꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯕꯨ ꯀꯔꯤ ꯋꯥꯈꯜꯅꯣ ꯍꯥꯏꯕꯅꯤꯅꯦ ꯉꯥꯏꯈꯣ ꯑꯉꯥꯡꯁꯥ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯕ ꯂꯤꯂꯥ ꯑꯁꯤꯕꯨ ꯅꯣꯏꯕꯨ ꯊꯦꯡꯁꯨ ꯊꯦꯡꯖꯜꯂꯦ ꯆꯪꯉꯛꯄ ꯃꯇꯝꯁꯤꯗ ꯅꯆꯥꯅꯁꯨ ꯋꯥꯔꯛ ꯋꯥꯇꯦꯝꯕꯕꯨ ꯁꯨꯃꯥꯡꯗ ꯋꯥꯔꯛꯄ꯭ꯔꯅꯦ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯑꯁꯤꯅ ꯃꯉꯛ ꯊꯥꯡꯒꯠꯇꯨꯅ ꯂꯣꯏꯅ ꯌꯦꯡꯅꯔꯗꯤ ꯅꯆꯥꯅꯁꯨꯁꯤꯡ ꯑꯁꯤꯕꯨ ꯅꯠꯇꯦ ꯃꯤꯅ ꯀꯔꯤ ꯈꯟꯒꯗꯧꯔꯤꯒꯦ ꯏꯃꯥ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯏꯃꯥꯁꯨ ꯁꯣꯏꯗꯅ ꯌꯥꯎꯒꯗꯧꯔꯤꯕꯅꯤ ꯏꯃꯨꯡ ꯑꯁꯤꯗꯒꯤ ꯅꯁꯨ ꯅꯨꯄꯤꯅ ꯊꯣꯛꯈꯤꯕ ꯃꯇꯝꯗ ꯏꯃꯥꯅ ꯀꯔꯤꯒꯤ ꯈꯪꯗꯕꯅꯣꯕ ꯏꯃꯥ ꯑꯩꯅꯦ ꯃꯁꯤꯗ ꯍꯌꯦꯡ ꯋꯥꯌꯥꯝꯅꯔꯛꯂꯕꯗꯤ ꯏꯃꯥꯁꯨꯅꯦ ꯑꯍꯟꯊꯪꯗ ꯁꯣꯏꯗꯅ ꯆꯣꯞꯀꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯀꯔꯤ ꯍꯥꯏꯕ ꯅꯪꯅ ꯍꯥꯏꯕꯗꯨ ꯀꯔꯤ ꯍꯥꯏꯕ ꯙꯔꯃꯒꯤ ꯈꯦꯟꯅꯕ ꯙꯔꯃ ꯃꯥꯟꯅꯗꯕꯒꯤ ꯖꯥꯠ ꯃꯥꯟꯅꯗꯕꯒꯤ ꯑꯗꯨꯗꯤ ꯅꯪꯗꯤ ꯀꯅꯥꯅ ꯄꯣꯛꯄꯅꯣ ꯅꯪꯗꯤ ꯀꯅꯥꯅ ꯄꯣꯛꯄꯅꯣ ꯅꯪꯒꯤ ꯃꯩꯇꯩ ꯅꯤꯉꯣꯟꯅ ꯄꯣꯛꯄꯅꯤꯅꯦ ꯑꯩ ꯃꯩꯇꯩꯅꯦ ꯑꯩꯁꯨ ꯅꯪꯒꯤ ꯅꯄꯥꯕꯨꯡꯗꯣ ꯕ꯭ꯔꯥꯍꯃꯟ ꯑꯣꯏꯔꯕꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯕꯗꯒꯤ ꯑꯩꯅ ꯑꯩꯒꯤ ꯁꯥꯒꯩꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯑꯩ ꯁꯥꯒꯩ ꯑꯁꯤꯗ ꯇꯤꯜꯂꯔꯤꯕꯅꯤꯅꯦ ꯏꯃꯥ ꯃꯗꯨꯒꯤ ꯃꯇꯥꯡꯗꯨꯗꯅꯦ ꯋꯥ ꯁꯥꯟꯅꯉꯔꯣꯏꯁꯤ ꯏꯃꯥꯁꯨ ꯃꯗꯨꯗ ꯂꯥꯜꯂꯨꯕꯗꯅ ꯏꯃꯥꯒꯤ ꯈꯨꯠ ꯆꯥꯗꯕ ꯅꯠꯇ꯭ꯔꯣ ꯏꯃꯥꯅ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯂꯩꯔꯝꯕ ꯑꯩꯈꯣꯏ ꯏꯒꯥꯕꯣꯛꯇꯨꯅ ꯏꯃꯥꯒꯤ ꯈꯨꯠ ꯆꯥꯈꯤꯕ꯭ꯔꯣ ꯂꯥꯏ ꯇꯤꯟꯒꯤ ꯊꯕꯛ ꯇꯧꯕꯗ ꯏꯃꯥꯕꯨ ꯀꯅꯥ ꯌꯥꯎꯍꯟꯈꯤꯒꯦ ꯏꯕꯨꯡꯉꯣ ꯃꯗꯨ ꯄꯨꯝꯅꯃꯛꯇꯒꯤꯅꯦ ꯆꯩꯅꯥꯗꯨ ꯏꯃꯥꯅ ꯂꯣꯏꯅ ꯐꯪꯏꯅꯦ ꯑꯗꯨꯕꯨꯅꯦ ꯏꯃꯥꯅ ꯄꯥꯏꯕ ꯄꯣꯠꯇ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯁꯣꯛꯈꯤꯗ꯭ꯔꯕꯁꯨ ꯑꯩꯅ ꯏꯁꯣꯔꯗ ꯀꯠꯄ ꯑꯩꯅ ꯏꯁꯣꯔꯕꯨ ꯅꯤꯡꯖꯕꯗꯗꯤ ꯏꯁꯣꯔꯅ ꯑꯩꯕꯨ ꯂꯣꯏꯅ ꯂꯧꯁꯤꯟꯕꯤꯈꯤꯕ ꯉꯥꯛꯇꯅꯤ ꯆꯠꯅꯕꯤ ꯍꯥꯏꯕꯁꯦ ꯃꯤꯑꯣꯏꯕꯅ ꯁꯦꯝꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯏꯁꯣꯔꯕꯨ ꯅꯤꯡꯖꯕ ꯏꯁꯣꯔꯕꯨ ꯄꯥꯝꯖꯕꯒꯤ ꯑꯩꯅ ꯆꯪꯖꯕꯗ ꯏꯁꯣꯔꯅ ꯑꯩꯕꯨ ꯃꯥꯡꯉꯤ ꯅꯠꯇ꯭ꯔꯒ ꯁꯦꯡꯉꯤ ꯑꯩꯕꯨ ꯑꯇꯣꯞꯄ ꯙꯔꯃꯅꯤ ꯍꯥꯏꯕꯒꯤ ꯈꯦꯠꯅꯕ ꯂꯩꯐꯝ ꯊꯣꯛꯄ꯭ꯔꯅꯦ ꯄꯨꯝꯅꯃꯛꯇꯣ ꯑꯍꯜ ꯂꯃꯟꯅ ꯆꯠꯅꯔꯝꯃꯅꯤ ꯌꯥꯅꯕ ꯑꯃꯁꯨꯡ ꯌꯥꯅꯗꯕ ꯍꯥꯏꯕꯗꯣ ꯑꯍꯜ ꯂꯃꯟ ꯍꯥꯛꯇꯛꯇꯒꯤꯅꯤ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯈꯥꯡꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯄꯅꯤ ꯌꯥꯅꯤꯡꯕ ꯀꯌꯥꯁꯨ ꯌꯥꯎꯏ ꯌꯥꯅꯤꯡꯗꯕ ꯀꯌꯥꯁꯨ ꯌꯥꯎꯏ ꯃꯥꯒꯤ ꯂꯝꯒꯤ ꯆꯠꯅꯕꯤ ꯃꯥꯒꯤ ꯙꯔꯃꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯙꯔꯃꯗꯤ ꯑꯊꯣꯏꯕꯅꯤꯅꯦ ꯑꯗꯨꯗꯤ ꯏꯃꯥꯗꯤ ꯃꯀꯣꯛꯇꯒꯤ ꯂꯣꯏꯅ ꯌꯥꯎꯕꯖꯥꯠꯅꯤꯅꯦ ꯑꯉꯥꯡ ꯑꯁꯤꯅ ꯂꯝ ꯍꯦꯜꯂꯤꯕꯁꯤ ꯏꯃꯥꯗꯤ ꯂꯣꯏꯅ ꯈꯨꯖꯤꯟ ꯊꯧꯔꯥꯡꯁꯦ ꯂꯣꯏꯅ ꯌꯥꯎꯕꯖꯥꯠꯅꯤꯅꯦ ꯅꯪꯕꯨ ꯑꯩꯅ ꯄꯣꯛꯄ ꯅꯠꯇ꯭ꯔꯅꯦ ꯑꯩꯅ ꯄꯣꯛꯄ ꯅꯠꯇ꯭ꯔꯣ ꯅꯪ ꯏꯃꯥꯕꯨ ꯑꯗꯨꯝꯅ ꯂꯥꯟꯅ ꯂꯧꯒꯅꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨꯗꯤꯅꯦ ꯊꯃꯣꯏꯗ ꯐꯥꯎꯕꯅꯤ ꯑꯩꯅ ꯅꯨꯡꯁꯤꯅꯤꯡꯉꯦ ꯍꯥꯏꯗꯨꯅꯅꯦ ꯍꯦꯛꯇ ꯅꯨꯡꯁꯤꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯑꯩꯅ ꯅꯨꯡꯁꯤꯔꯕꯁꯨ ꯆꯥꯟꯅꯗ꯭ꯔꯕꯗꯤ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯑꯉꯥꯡ ꯑꯅꯤꯁꯤꯒꯤ ꯅꯨꯡꯁꯤꯕꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯥꯟꯕꯨ ꯀꯔꯤꯅꯣ ꯉꯁꯤ ꯐꯥꯎꯕꯗ ꯏꯁꯣꯔꯁꯤꯅ ꯑꯔꯥꯟꯕ ꯈꯣꯡꯊꯥꯡ ꯑꯃꯠꯇ ꯊꯥꯡꯕ ꯂꯩꯇꯦ ꯅꯨꯄꯥ ꯃꯆꯥꯗꯨꯁꯨ ꯑꯣꯛꯇꯕ ꯅꯤꯁꯥ ꯆꯥꯕꯁꯨ ꯅꯠꯇꯦ ꯑꯩꯅ ꯃꯣꯏ ꯑꯅꯤꯕꯨ ꯌꯥꯝꯅ ꯄꯥꯝꯃꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯂꯨꯍꯣꯡꯕꯤꯔꯣ ꯍꯥꯏꯗꯨꯅ ꯑꯩꯅ ꯍꯥꯏꯈꯤꯕꯁꯨ ꯂꯩꯇꯦ ꯃꯈꯣꯏ ꯑꯅꯤꯅ ꯑꯔꯥꯟꯕ ꯑꯃꯠꯇ ꯇꯧꯗꯕꯅꯤꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯃꯩꯁꯥꯗꯨ ꯃꯈꯣꯏꯅ ꯈꯪꯖꯕꯇꯅꯤ ꯅꯨꯄꯥ ꯃꯆꯥꯗꯨꯁꯨ ꯏꯁꯨ ꯅꯨꯄꯤꯅ ꯌꯥꯗꯦ ꯍꯥꯏꯗꯅ ꯃꯍꯥꯛꯁꯨ ꯀꯥ ꯍꯦꯟꯖꯟꯕꯁꯨ ꯇꯧꯗ꯭ꯔꯤ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡ ꯂꯥꯛꯄꯗꯒꯤ ꯈꯨꯟ ꯂꯥꯛꯄ ꯆꯠꯈꯤꯕꯒꯤ ꯋꯥꯅꯤ ꯏꯃꯥꯗꯤ ꯋꯥꯔꯤꯁꯤ ꯃꯀꯣꯛꯇꯒꯤ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯏꯃꯥ ꯄꯨꯝꯅꯃꯛꯁꯤ ꯏꯃꯥꯅ ꯑꯩꯅ ꯁꯤꯟꯕ ꯌꯥꯕ ꯅꯠꯇꯦ ꯆꯠꯅꯕꯤ ꯍꯥꯏꯕ ꯑꯃꯅꯤ ꯐꯔꯦ ꯏꯃꯥ ꯑꯩ ꯋꯥꯁꯦ ꯃꯈꯥ ꯇꯥꯅ ꯏꯃꯥꯗ ꯑꯩ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯑꯗꯨꯕꯨ ꯐꯔꯦ ꯍꯧꯈ꯭ꯔꯕꯗꯤ ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯦ ꯏꯃꯨꯡꯗ ꯆꯪꯉꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤꯅꯦ ꯑꯩ ꯃꯃꯥ ꯅꯆꯥꯅꯨꯄꯤꯁꯤ ꯏꯃꯨꯡꯗ ꯄꯨꯁꯜꯂꯨꯅꯦ ꯄꯨꯁꯟꯗ꯭ꯔꯤꯕꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯈꯪꯉꯤꯗꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯇꯥꯔꯤꯗꯅ ꯈꯪꯒꯅꯦꯕ ꯏꯃꯨꯡ ꯑꯁꯤꯗ ꯄꯨꯝꯅꯃꯛ ꯑꯩꯒ ꯋꯥꯈꯜꯁꯤ ꯃꯥꯟꯅꯔꯝꯗ꯭ꯔꯕ ꯑꯅꯤꯡꯕ ꯃꯥꯒꯤ ꯑꯄꯥꯝꯕ ꯇꯧꯕꯗ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯩꯒꯤ ꯏꯃꯥ ꯐꯥꯎꯕꯅ ꯃꯁꯤꯗ ꯌꯣꯛꯈꯠꯇꯨꯅ ꯌꯥꯎꯗꯨꯅ ꯂꯩꯔꯝꯂꯕꯅꯤ ꯈꯪꯅꯤꯗꯅ ꯊꯧꯕꯧ ꯀꯔꯤ ꯍꯥꯏꯒꯦ ꯏꯃꯥ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦꯅꯦ ꯏꯃꯥ ꯑꯩꯒꯤ ꯅꯥꯈꯥꯔꯣꯝꯗ ꯂꯩ ꯍꯩꯃꯥ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ ꯗꯣꯛꯇꯔꯅꯗꯤ ꯑꯗꯨꯃꯥꯏꯅ ꯀꯣꯏꯆꯠ ꯆꯠꯂꯩꯅꯨ ꯍꯥꯏꯔꯒ ꯅꯪꯕꯨ ꯆꯠꯄ ꯍꯧꯔꯕ꯭ꯔꯣ ꯏꯃꯥ ꯈꯔ ꯂꯦꯡ ꯑꯣꯠꯄ ꯇꯝꯕꯅꯦ ꯆꯩꯁꯨꯁꯤꯒꯤ ꯃꯇꯦꯡꯅꯗꯤ ꯈꯔ ꯆꯠꯄ ꯉꯝꯃꯤ ꯏꯃꯥ ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏ
ꯅꯪꯅꯗꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯔꯤꯕ ꯅꯠꯇꯦ ꯅꯪꯅ ꯁꯤꯗꯩꯗ ꯃꯤ ꯂꯥꯛꯄ ꯃꯇꯝꯗ ꯋꯥꯔꯤ ꯁꯥꯕꯗ ꯅꯪ ꯑꯃꯨꯛ ꯀꯜꯂꯕꯗꯤ ꯂꯥꯟ ꯑꯃꯨꯛ ꯆꯠꯈꯤꯒꯅꯤ ꯀꯥꯏꯅ ꯍꯥꯏꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯍꯥ ꯅꯪꯒꯤ ꯐꯤꯕꯝꯁꯤꯗ ꯂꯥꯟ ꯆꯠꯄ ꯌꯥꯔꯤꯕ꯭ꯔꯣ ꯏꯃꯥ ꯏꯔꯩꯄꯥꯛ ꯑꯁꯦ ꯑꯩꯈꯣꯏꯅ ꯉꯥꯛꯇ꯭ꯔꯕꯗꯤ ꯀꯅꯥꯅ ꯉꯥꯛꯀꯗꯧꯔꯤꯕꯅꯣ ꯏꯃꯥ ꯑꯩꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯑꯃꯨꯛ ꯍꯜꯂꯛꯂꯕꯗꯤ ꯑꯩ ꯂꯥꯟꯐꯝ ꯑꯗꯨꯗ ꯆꯠꯈꯤꯒꯅꯤ ꯑꯩ ꯌꯦꯛꯅꯕꯁꯤꯡꯕꯨ ꯃꯥꯏꯊꯤꯕ ꯄꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯏꯃꯥ ꯑꯩ ꯂꯥꯟꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯈꯤꯒꯅꯤ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯅꯃꯥ ꯑꯩꯕꯨ ꯀꯔꯤꯃꯇ ꯈꯟꯗ꯭ꯔꯕ꯭ꯔꯣ ꯍꯥ ꯅꯃꯥ ꯑꯩꯕꯨ ꯀꯔꯤꯃꯇ ꯅꯨꯡꯁꯤꯗ꯭ꯔꯕꯔꯅꯦ ꯅꯪꯕꯣ ꯏꯃꯥ ꯑꯩ ꯏꯃꯥꯕꯨ ꯅꯨꯡꯁꯤꯏ ꯑꯗꯨꯕꯨ ꯏꯃꯥ ꯑꯩꯒꯤ ꯑꯄꯣꯛꯄꯤ ꯏꯃꯥꯕꯨꯗꯤ ꯑꯩꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯑꯩꯒꯤ ꯏꯔꯩꯄꯥꯛꯁꯤꯅ ꯍꯦꯟꯅ ꯂꯨꯏꯅꯦ ꯏꯃꯥ ꯑꯩꯒꯤ ꯏꯔꯩꯄꯥꯛ ꯂꯩꯇ꯭ꯔꯕ ꯑꯩꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯂꯩꯇ꯭ꯔꯕꯗ ꯑꯩꯅ ꯏꯃꯥ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯏꯃꯥꯕꯨ ꯀꯔꯝꯕ ꯃꯐꯝꯗ ꯊꯝꯃꯒ ꯏꯃꯥꯕు ꯅꯨꯡꯁꯤꯕ ꯉꯝꯒꯗꯧꯔꯤꯒꯦ ꯏꯃꯥ ꯌꯥꯝꯅ ꯆꯨꯝꯃꯤ ꯏꯕꯨꯡꯉꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯝꯅ ꯆꯨꯝꯈ꯭ꯔꯦ ꯏꯃꯥ ꯂꯩꯕꯥꯛꯅ ꯍꯦꯟꯅ ꯂꯨꯏ ꯑꯗꯨꯕꯨꯅꯦ ꯏꯕꯨꯡꯉꯣ ꯅꯪ ꯅꯁꯥ ꯐꯠꯇ꯭ꯔꯤꯅꯦ ꯅꯁꯥꯗꯨ ꯀꯟꯈꯠꯅꯕ ꯇꯧꯈꯤꯁꯤꯅꯦ ꯏꯕꯨꯡꯉꯣ ꯀꯅꯥꯅꯣ ꯂꯥꯛꯏꯁꯦ ꯊꯥꯅꯦꯜ ꯏꯃꯥ ꯑꯩ ꯂꯥꯛꯏ ꯏꯃꯥ ꯅꯍꯥꯟꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯑꯩ ꯄꯔꯐꯞ ꯂꯥꯛꯑꯝꯕꯅꯤ ꯑꯗꯨꯀꯥꯟꯗꯗꯤ ꯑꯣꯄꯔꯦꯁꯟ ꯂꯣꯏꯕꯒꯤꯅꯦꯅ ꯇꯧꯕ ꯀꯥꯟꯗꯨꯗ ꯒꯤꯇꯥꯒ ꯏꯄꯤꯆꯥꯒꯁꯨ ꯊꯦꯡꯅꯩ ꯑꯗ ꯑꯩꯁꯨ ꯁꯣꯝꯗ ꯊꯕꯛ ꯑꯃ ꯆꯠꯇ ꯌꯥꯗꯕꯗꯒꯤ ꯑꯩ ꯑꯃꯨꯛ ꯍꯥꯏꯗꯔꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥ ꯍꯜꯂꯛꯑꯦ ꯌꯨꯝꯗ ꯂꯩꯕ ꯉꯁꯤ ꯅꯨꯃꯤꯠ 5-6ꯅꯤ ꯐꯥꯔꯦ ꯑꯗꯨꯗ ꯑꯩ ꯉꯁꯤꯗꯤ ꯑꯝꯇ ꯉꯥꯛꯇ ꯎꯅꯔꯝꯒꯦꯅ ꯂꯥꯛꯏꯅꯤ ꯃꯥ ꯂꯥꯛꯑꯣ ꯀꯥꯈꯠꯂꯛꯑꯣ ꯃꯥꯡꯒꯣꯟꯁꯤꯗ ꯀꯥꯈꯠꯂꯣ ꯂꯥꯛꯑꯣ ꯌꯥꯔꯅꯤ ꯃꯥ ꯑꯩ ꯃꯥꯡꯒꯣꯟꯗ ꯂꯩꯔꯔꯣꯏ ꯑꯩꯈꯣꯏ ꯍꯦꯔꯣꯁꯤꯒ ꯍꯦꯛꯇ ꯑꯩ ꯋꯥꯔꯤ ꯍꯦꯛꯇ ꯁꯥꯟꯅꯔꯒꯦ ꯍꯣꯏ ꯅꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯨꯀꯣ ꯏꯃꯥꯅꯦ ꯆꯥ ꯄꯨꯊꯣꯔꯛꯀꯦ ꯏꯃꯥ ꯌꯥꯔꯦ ꯆꯥꯒꯗꯨ ꯌꯥꯔꯦꯀꯣ ꯏꯃꯥ ꯑꯩ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯒꯦꯁꯦ ꯀꯩꯅꯣ ꯐꯤꯕꯝꯁꯤꯕꯨ ꯆꯠꯄꯗ ꯈꯔ ꯁꯦꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯈꯔꯗꯤ ꯑꯗꯨꯝ ꯁꯦ ꯀꯩꯅꯣ ꯅꯣꯡꯃꯩ ꯃꯔꯨ ꯀꯔꯤ ꯑꯇꯩ ꯍꯛꯆꯥꯡꯗꯒ ꯂꯩꯔꯤꯕ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯃꯔꯨꯒꯤꯗꯤ ꯑꯌꯥꯝꯕꯕꯨꯗꯤ ꯂꯩꯇ꯭ꯔꯦ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗꯨ ꯑꯗꯨꯕꯨ ꯈꯖꯤꯛꯇꯪ ꯃꯐꯝ ꯑꯃꯅꯤꯗ ꯈꯔ ꯆꯥꯎꯅ ꯁꯣꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯑꯃꯨꯛ ꯍꯟꯅ ꯑꯣꯄꯔꯦꯁꯟ ꯃꯆꯥ ꯑꯃꯁꯨ ꯇꯧꯈꯤꯁꯦꯅ ꯍꯥꯏ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯒꯤ ꯁꯤꯡꯂꯤ ꯅꯥꯎꯔꯤꯁꯦ ꯈꯣꯡꯁꯤꯁꯨ ꯆꯤꯡꯗꯧ ꯃꯥꯜꯂꯦꯅ ꯍꯥꯏ ꯑꯗꯨꯕꯨ ꯗꯣꯛꯇꯔꯅ ꯌꯦꯡꯈꯤꯁꯤ ꯀꯔꯤꯒꯨꯝꯕ ꯏꯁꯣꯔꯅ ꯆꯥꯟꯕꯤꯔꯕꯗꯤ ꯀꯔꯤꯃꯇ ꯇꯧꯗꯕ ꯌꯥꯏꯁꯨ ꯍꯥꯏ ꯊꯥꯅꯦꯜ ꯑꯩ ꯄꯥꯡꯒꯜ ꯌꯥꯝꯅ ꯀꯟꯅꯤꯡꯉꯦ ꯑꯩ ꯍꯥꯟꯅꯒꯨꯝꯅ ꯑꯩꯒꯤ ꯄꯥꯡꯒꯜꯗꯣ ꯂꯥꯛꯄ ꯄꯥꯝꯃꯦ ꯑꯁ ꯉꯥꯏꯈꯣꯗꯃꯨꯛꯇ ꯀꯔꯤꯅꯣ ꯅꯪꯅ ꯍꯦꯛꯇ ꯌꯥꯔꯦ ꯏꯃꯥ ꯂꯩꯕꯥꯛꯀꯤꯅꯦꯅ ꯈꯔ ꯇꯧꯔꯗꯤ ꯌꯥꯔꯦ ꯑꯩꯈꯣꯏꯗꯤꯅꯦ ꯌꯨꯝꯗ ꯏꯊꯟꯇꯅꯤ ꯄꯨꯏꯁꯦ ꯑꯩꯗꯤ ꯆꯠꯀꯦ ꯈꯣꯠꯀꯦꯗꯣ ꯑꯃꯠꯇ ꯌꯥꯕꯖꯥꯠꯅꯤ ꯏꯃꯥ ꯍꯣꯏꯅ ꯐꯥꯖꯟꯗꯅꯦ ꯍꯦꯛꯇ ꯄꯨꯝꯅꯃꯛꯁꯤ ꯁꯦꯠꯅꯗꯅꯅꯦ ꯑꯗꯨꯕꯨꯅꯦ ꯌꯥꯄꯣꯟꯇꯦ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡꯁꯦ ꯍꯧꯔꯛꯑꯗꯤ ꯑꯩ ꯏꯊꯟꯇ ꯄꯨꯏꯒꯩꯅ ꯌꯥꯄꯣꯟꯇꯦꯕ ꯍꯟꯗꯛ ꯍꯧꯔꯤꯕ ꯏꯔꯥꯡ ꯑꯁꯤꯅꯦ ꯑꯆꯧꯕ ꯄꯔꯥ ꯑꯃ ꯇꯝꯕꯤꯕ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯜꯍꯧꯗꯕꯗ ꯉꯁꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯊꯣꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯦ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯂꯣꯏꯅ ꯈꯪꯅꯔꯕ ꯋꯥꯐꯝ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯃꯇꯨꯡ ꯃꯅꯥꯎ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯗ ꯑꯁꯨꯝꯅ ꯍꯧꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏ ꯑꯁꯨꯝꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯄꯔꯥ ꯑꯃ ꯇꯝꯕꯤꯐꯝ ꯊꯣꯛꯏ ꯂꯩꯄꯥꯛ ꯑꯁꯤꯗ ꯃꯁꯥꯒꯤ ꯆꯍꯤ 2003ꯒꯤ ꯍꯤꯁꯇ꯭ꯔꯤ ꯂꯩꯖꯔꯕ ꯃꯁꯥꯅ ꯅꯤꯡꯊꯧ ꯀꯌꯥ ꯄꯥꯟꯗꯨꯅ ꯃꯁꯥꯒꯤ ꯀꯜꯆꯔ ꯃꯁꯥꯒꯤ ꯂꯣꯟ ꯃꯁꯥꯒꯤ ꯃꯌꯦꯛ ꯂꯩꯖꯗꯅ ꯍꯧꯔꯛꯐꯝ ꯅꯥꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯤꯡꯊꯧ ꯀꯌꯥꯒ ꯂꯣꯏꯅꯅ ꯃꯗꯨꯒꯤ ꯄꯨꯋꯥꯔꯤ ꯃꯌꯦꯛ ꯁꯦꯡꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯈꯛꯇ ꯅꯠꯇꯦ ꯇꯥꯡꯈꯨꯜꯁꯤꯡꯒꯤꯁꯨ ꯑꯗꯨꯒ ꯂꯩꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯆꯥꯔꯨꯞꯁꯤꯡ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯉꯥꯛꯇꯅꯤ ꯍꯧꯈꯤꯕ 1951ꯒꯤ ꯃꯅꯨꯡꯗ ꯅꯠꯇ꯭ꯔꯒ 1961 ꯐꯥꯎꯕꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕꯁꯤꯡ ꯍꯣꯡꯉꯛꯀꯦꯔꯥ ꯂꯥꯛꯀꯦꯔꯥ ꯈꯨꯟꯗꯥꯃꯤꯟꯅꯗꯨꯅ ꯂꯧꯅ ꯂꯩꯅꯗꯅ ꯑꯩꯈꯣꯏꯒꯤ ꯆꯥꯔꯣꯡ ꯃꯔꯣꯡꯗꯅ ꯅꯨꯡꯁꯤꯅꯅ ꯂꯩꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯨꯏꯁꯜ ꯑꯃꯈꯛꯇꯪ ꯐꯠꯂꯅ ꯈꯣꯡꯉꯒ ꯃꯈꯣꯏ ꯃꯁꯦꯟ ꯑꯃꯈꯛꯇ ꯃꯥꯟꯅꯔꯒ ꯂꯩꯕ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯔꯣꯟ ꯈꯪꯍꯧꯗꯕ ꯑꯩꯈꯣꯏꯒꯤ ꯂꯣꯟꯅ ꯃꯈꯣꯏꯅ ꯈꯪꯍꯧꯕ ꯑꯗꯨꯒ ꯃꯈꯣꯏꯗꯤ ꯅꯍꯥꯟꯃꯈꯩ ꯋꯥꯇꯥꯅꯔꯒ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯑꯃꯨꯛꯇꯪ ꯇꯧꯔꯛꯄ ꯃꯇꯝꯗ ꯅꯁꯥꯒꯤ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯔꯕꯁꯨ ꯃꯩꯇꯩꯒꯤ ꯈꯨꯟꯗ ꯂꯩꯔꯕꯁꯨ ꯃꯗꯨ ꯅꯁꯥꯒꯤ ꯑꯇꯇꯥꯏꯅꯤ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯃꯗ ꯀꯔꯤꯒꯨꯝꯕ ꯇꯟꯖꯥ ꯑꯃꯗ ꯃꯁꯤꯒꯨꯝꯕ ꯍꯧꯔꯛꯄ ꯇꯥꯔꯒꯗꯤ ꯅꯁꯥꯒꯤ ꯂꯩꯐꯝ ꯅꯁꯥꯒꯤ ꯍꯧꯔꯛꯐꯝ ꯖꯒꯥꯗ ꯄꯨꯂꯞ ꯂꯥꯛꯀꯗꯕꯅꯤ ꯍꯥꯏꯕꯁꯦ ꯃꯈꯣꯏꯗꯤ ꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯦꯕ ꯂꯣꯏꯅꯃꯛ ꯌꯦꯡꯉꯨ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯗꯒꯤ ꯌꯦꯡꯉꯨ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯜꯂ ꯉꯁꯤ ꯐꯥꯎꯕꯗ ꯃꯈꯣꯏ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯂꯥꯟ ꯑꯁꯤ ꯌꯥꯅꯤꯡꯗꯦ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯕꯨ ꯃꯈꯣꯏ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯀꯅꯥꯅ ꯍꯥꯏꯔꯒꯦꯕ ꯑꯩꯈꯣꯏꯒꯤꯗꯤ ꯁꯤꯗꯩꯗ ꯏꯃꯥ ꯃꯔꯛꯇꯁꯨ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯒꯤ ꯃꯔꯛꯇꯁꯨ ꯌꯥꯅꯤꯡꯗꯕ ꯀꯌꯥ ꯌꯥꯎꯔꯁꯨ ꯌꯥꯅꯤꯡꯕ ꯀꯌꯥ ꯌꯥꯎꯔꯁꯨ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯄꯥꯝꯃꯤ ꯑꯩꯈꯣꯏ ꯂꯥꯟꯁꯤ ꯂꯦꯞꯄ ꯄꯥꯝꯃꯤ ꯍꯥꯏꯔꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯀꯅꯥꯅ ꯂꯥꯟꯁꯤ ꯂꯦꯞꯄ ꯄꯥꯝꯃꯦꯅ ꯍꯥꯏꯒꯦꯕ ꯑꯩꯈꯣꯏꯒꯤꯁꯨ ꯍꯧꯖꯤꯛꯇꯤ ꯈꯨꯟ ꯉꯥꯛꯄꯁꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯍꯥꯏꯔꯤ ꯅꯈꯣꯏꯒꯤ ꯆꯠꯃꯤꯟꯅꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯃꯥꯡꯗ ꯍꯧꯔꯤꯕ ꯃꯊꯛ ꯊꯣꯡꯕꯁꯤꯡ ꯑꯍꯜ ꯂꯃꯟꯁꯤꯡꯗꯨꯅ ꯍꯥꯏꯔꯤ ꯁꯥꯟꯇꯤ ꯍꯥꯏꯕ ꯄꯥꯜꯂꯛꯄ ꯃꯤꯗꯣ ꯃꯔꯩ ꯀꯛꯊꯠꯀꯅꯤ ꯍꯥꯏꯕꯒꯤ ꯐꯤꯕꯝꯗ ꯂꯥꯛꯏ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯃꯈꯣꯏ ꯋꯥꯔꯧꯏ
ꯁꯥꯟꯇꯤꯁꯨ ꯃꯈꯣꯏꯁꯨ ꯄꯥꯝꯂꯕꯁꯨ ꯍꯧꯖꯤꯛꯇꯤ ꯁꯥꯟꯇꯤ ꯄꯥꯝꯕ ꯌꯥꯔꯔꯣꯏ ꯃꯔꯨ ꯐꯪꯅ ꯃꯈꯣꯏꯕꯨ ꯃꯨꯠꯊꯠꯄ ꯃꯈꯣꯏꯕꯨ ꯇꯦꯡꯊꯣꯛꯄ ꯃꯈꯣꯏꯕꯨ ꯁꯦꯡꯗꯣꯛꯄ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯑꯁꯤꯒꯨꯝꯕ ꯂꯥꯟ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕꯒꯤꯗꯃꯛ ꯑꯆꯧꯕ ꯄꯔꯥ ꯑꯃ ꯇꯝꯕꯤꯕ ꯍꯥꯏꯗꯨꯅ ꯂꯦꯞꯇꯅ ꯂꯩꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯊꯥꯅꯦꯜ ꯅꯍꯥꯛꯀꯤ ꯋꯥꯐꯝꯗꯣ ꯆꯨꯝꯃꯤ ꯍꯧꯖꯤꯛ ꯍꯧꯔꯤꯕ ꯂꯥꯟ ꯑꯁꯤ ꯄꯥꯛ ꯂꯣꯏꯕ ꯌꯥꯔꯣꯏ ꯏꯃꯨꯡ ꯃꯅꯨꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯃꯥꯒꯤ ꯊꯃꯣꯏꯅꯨꯡꯗ ꯑꯣꯝꯗꯨꯅ ꯆꯥꯛꯂꯤꯕꯁꯤꯡ ꯑꯗꯣ ꯍꯧꯔꯤꯕ ꯃꯩ ꯑꯁꯤ ꯄꯥꯛ ꯅꯦꯝꯊꯧ ꯍꯥꯏꯕ ꯌꯥꯔꯣꯏ ꯃꯩ ꯑꯗꯨꯒꯤ ꯃꯩꯆꯥꯛ ꯑꯗꯨꯗꯤ ꯃꯨꯠꯈꯤꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯃꯩ ꯑꯗꯨ ꯑꯣꯝꯗꯨꯅ ꯆꯥꯛꯂꯤꯕꯗꯨ ꯃꯁꯥꯗ ꯃꯩꯁꯥ ꯐꯥꯎꯕꯒꯨꯝꯅ ꯑꯗꯨꯃꯛ ꯂꯩꯈꯤꯒꯅꯤ ꯈꯖꯤꯛꯇꯪ ꯍꯦꯛ ꯍꯥꯏꯗꯣꯛꯅꯔꯛꯄ ꯃꯇꯝꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯔꯛꯈꯤ ꯑꯩꯈꯣꯏꯒꯤꯁꯨ ꯉꯥꯏ ꯃꯈꯣꯏꯒꯤꯁꯨ ꯉꯥꯏ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯕꯨ ꯃꯥꯡꯖꯕꯗꯤ ꯅꯥꯀꯟ ꯑꯅꯤꯃꯛꯀꯤ ꯑꯣꯏꯅ ꯂꯣꯏꯅ ꯃꯥꯡꯖꯔꯛꯀꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯌꯥꯝꯗ꯭ꯔꯕꯗ ꯆꯍꯤ ꯈꯔ ꯑꯗꯨꯃꯛ ꯆꯪꯒꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯁꯥꯅ ꯈꯪꯅ ꯋꯥꯈꯜ ꯇꯥꯔꯛꯂꯕꯗꯤ ꯈꯔ ꯐꯅꯤ ꯃꯗꯨ ꯅꯠꯇꯕ ꯇꯥꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕꯁꯤꯗꯤ ꯑꯁꯨꯝ ꯍꯦꯜꯂꯛꯈꯤꯒꯅꯤ ꯈꯥꯝꯖꯤꯟꯕꯤꯅꯕ ꯂꯩꯇ꯭ꯔꯕꯅꯤꯅ ꯇꯞꯅ ꯇꯞꯅ ꯃꯩꯔꯤꯛꯄꯤꯗꯒꯤ ꯃꯩꯖꯥꯎꯕꯤ ꯑꯣꯜꯂꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯑꯆꯧꯕ ꯃꯩꯒꯤ ꯀꯣꯝ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯆꯧꯕ ꯃꯩꯒꯤ ꯀꯣꯝ ꯑꯃ ꯑꯣꯏꯔꯕ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯃꯨꯠꯊꯠꯇꯨꯅ ꯁꯃꯨꯗ꯭ꯔꯒꯤ ꯏꯁꯤꯡ ꯂꯥꯛꯇꯨꯅ ꯍꯩꯔꯕꯁꯨ ꯃꯩꯁꯥꯁꯦ ꯏꯪꯊꯒꯅꯤ ꯍꯥꯏꯕꯗꯤ ꯄꯥꯛ ꯂꯩꯇꯦ ꯑꯗꯨꯅꯅꯦ ꯑꯩꯁꯨ ꯂꯥꯟ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯆꯠꯄ ꯄꯥꯝꯃꯤ ꯑꯁ ꯉꯥꯏꯈꯣꯗꯃꯨꯛꯇ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯁꯣꯝꯗꯅ ꯏꯕꯦꯆꯥꯅ ꯃꯔꯣꯜ ꯑꯃ ꯋꯥꯖꯕꯅꯦ ꯅꯪꯅ ꯀꯔꯤꯃꯠꯇ ꯈꯪꯕꯤꯗꯕꯅꯤ ꯃꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕꯗꯤ ꯅꯠꯇꯦꯗꯅ ꯑꯣꯟꯊꯣꯛꯅ ꯋꯥꯖꯈ꯭ꯔꯕꯅꯤ ꯅꯪꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯈ꯭ꯔꯒ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯊꯥ ꯑꯃ ꯈꯔ ꯍꯦꯜꯂꯤꯅꯦ ꯂꯥꯟ ꯆꯠꯄꯅꯤ ꯆꯠꯈ꯭ꯔꯦ ꯃꯊꯪ ꯇꯧꯔꯒ ꯅꯪꯗꯤ ꯐꯅꯌꯥꯝꯁꯨ ꯐꯝ ꯆꯥꯎꯅ ꯀꯥꯈ꯭ꯔꯦ ꯁꯣꯝꯗꯅ ꯃꯥꯅ ꯀꯞꯄꯒ ꯈꯣꯠꯄꯒ ꯃꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯇꯦ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩ ꯑꯗꯩ ꯒꯤꯇꯥꯅ ꯃꯣꯏꯗ ꯑꯃꯨꯛ ꯀꯕꯛ ꯇꯧꯔ ꯐꯥꯠ ꯆꯪꯉꯦ ꯏꯔꯥꯡꯗꯤ ꯃꯥꯟꯅꯔꯦꯗꯣ ꯁꯣꯝꯗꯁꯨ ꯒꯤꯇꯥꯁꯨ ꯕꯥꯃꯣꯟ ꯅꯨꯄꯤ ꯑꯗꯒꯤ ꯏꯕꯦꯆꯥꯁꯨ ꯕꯥꯃꯣꯟ ꯅꯨꯄꯤ ꯁꯣꯝꯗꯅ ꯑꯩꯁꯨ ꯃꯩꯇꯩ ꯅꯪꯁꯨ ꯃꯩꯇꯩ ꯅꯠꯇꯦ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯃꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗꯨꯅ ꯃꯔꯣꯜ ꯑꯃ ꯑꯩꯒꯗꯤ ꯆꯪꯉꯨ ꯌꯥꯄꯣꯟꯇꯦꯗ ꯊꯥꯅꯦꯜ ꯃꯗꯨꯒꯤ ꯋꯥꯐꯝꯗꯨ ꯇꯣꯛꯑꯁꯤꯗ ꯑꯩꯁꯨ ꯏꯕꯦꯆꯥꯕ ꯌꯥꯝꯅ ꯅꯨꯡꯁꯤ ꯇꯁꯦꯡꯅ ꯑꯩ ꯃꯥꯒ ꯂꯥꯞꯅꯒꯅꯤ ꯈꯟꯕꯗ ꯑꯩ ꯏꯁꯥꯗ ꯑꯀꯤꯕ ꯐꯥꯎꯏ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯑꯑꯣꯟꯕ ꯑꯍꯣꯡꯕ ꯑꯃꯗꯤ ꯂꯥꯛꯈ꯭ꯔꯦ ꯇꯧꯔani ꯅꯪꯒꯤ ꯃꯗꯨꯒꯤ ꯑꯑꯣꯟꯕ ꯑꯍꯣꯡꯕꯗꯨꯗꯅꯦꯕ ꯅꯣꯏ ꯀꯥꯏꯅꯔꯛꯀꯗꯣꯏꯁꯤ ꯅꯣꯏ ꯀꯥꯏꯅꯔꯛꯄꯗ ꯑꯩꯉꯣꯟꯗ ꯕꯦꯔꯥ ꯌꯥꯝ ꯀꯥꯏꯃꯤ ꯅꯠꯇꯦ ꯀꯩꯗꯧꯔꯤ ꯍꯥꯏꯅꯣ ꯃꯩꯇꯩꯒꯤ ꯕꯥꯃꯣꯟꯒ ꯂꯧꯅꯨ ꯑꯗꯨ ꯑꯗꯥꯒꯅ ꯑꯗꯨ ꯕꯥꯃꯣꯟꯁꯨ ꯁꯤꯗ ꯍꯧꯔꯛꯈꯤꯕꯒꯤ ꯋꯥꯔꯤ ꯂꯩ ꯃꯣꯏꯁꯨ ꯃꯩꯇꯩ ꯅꯨꯄꯤ ꯄꯤꯔꯒ ꯅꯤꯡꯊꯧꯅ ꯑꯗꯨ ꯍꯥꯏꯔꯒ ꯂꯩ ꯅꯠꯇꯦ ꯙꯔꯃꯒꯤ ꯑꯗꯨꯒꯤ ꯑꯗꯩ ꯋꯥꯗꯨ ꯂꯣꯏ ꯇꯧ ꯑꯁ ꯅꯍꯥꯟꯋꯥꯏꯕꯨꯗꯤ ꯆꯪꯅꯗꯕꯤ ꯈꯣꯠꯇꯕꯤ ꯑꯗꯒꯤꯗꯤ ꯁꯃꯟ ꯈꯥꯅꯕꯤ ꯈꯣꯠꯄꯤ ꯆꯪꯍꯟꯗꯕꯤ ꯀꯣꯟꯅ ꯍꯧꯖꯤꯛꯀꯥꯟꯗꯤ ꯂꯧꯈꯠꯇꯅ ꯈꯣꯠꯇꯅ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏ ꯆꯪꯅꯈ꯭ꯔꯕꯅꯤ ꯀꯥ ꯍꯦꯟꯅ ꯂꯩꯇ꯭ꯔꯕꯅꯤ ꯃꯣꯏꯒꯤꯕ ꯑꯍꯜꯗꯨꯅ ꯈꯔ ꯍꯦꯟꯖꯜꯂꯤ ꯑꯃꯨꯛꯇꯣꯏꯕ ꯌꯥꯔꯣꯏ ꯁꯤꯗꯩꯇꯕ ꯁꯝꯗꯣ ꯁꯤ ꯇꯨꯡꯗ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯍꯛꯆꯟꯕꯒꯤꯁꯦ ꯁꯤꯗ ꯁꯝꯖꯤ ꯑꯃ ꯈꯥꯛꯄꯤꯗꯨ ꯇꯧꯋꯦꯕ ꯂꯥꯏ ꯇꯤꯟꯒꯤ ꯇꯧꯔꯒ ꯇꯧꯖꯧ ꯌꯥꯏ ꯂꯥꯏꯒꯤ ꯇꯤꯟꯒꯤꯅꯤ ꯏꯁꯣꯔꯒ ꯅꯛꯅꯩꯅ ꯂꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯩ ꯑꯩꯈꯣꯏ ꯃꯣꯏ ꯃꯆꯥꯗꯨ ꯂꯧꯔꯒ ꯑꯩꯈꯣꯏꯔꯣꯝꯗ ꯂꯩꯕꯩ ꯋꯥꯅꯤ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯤꯡꯁꯨ ꯃꯣꯏꯗ ꯑꯗꯨꯝ ꯂꯧꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤ ꯑꯗ ꯑꯩꯈꯣꯏꯒꯤ ꯂꯧꯕꯅ ꯌꯥꯒꯦ ꯍꯥꯏꯕ ꯃꯣꯏꯒꯤ ꯂꯧꯕꯅ ꯌꯥꯔꯣꯏꯗꯦ ꯑꯗꯨꯒꯤ ꯊꯕꯛꯇꯨꯗꯤ ꯑꯁꯥꯏꯗꯤ ꯍꯥꯏꯒꯦ ꯍꯥꯏꯖꯁꯅꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯒꯤꯇꯥ ꯍꯣꯏꯒꯤ ꯍꯥꯏꯗꯣ ꯑꯍꯜ ꯂꯃꯟꯁꯤꯡꯗꯣ ꯑꯩꯒ ꯃꯔꯤ ꯂꯩꯅꯦ ꯍꯥꯏꯐꯦꯠ ꯈꯪꯉꯤ ꯑꯗꯨ ꯈꯔ ꯌꯥꯅꯤꯡꯉꯦ ꯍꯥꯏ ꯌꯥꯅꯤꯡꯗꯦ ꯍꯥꯏ ꯋꯥꯈꯜꯁꯦ ꯑꯩ ꯁꯨꯡꯇꯥ ꯇꯥꯗꯦ ꯅꯣꯏꯒꯤꯁꯤꯅ ꯀꯩꯅꯣ ꯑꯩ ꯋꯥꯈꯜ ꯑꯃ ꯁꯨꯡꯇꯥ ꯇꯥꯗꯦ ꯊꯥꯅꯦꯜ ꯃꯁꯤꯒꯤ ꯋꯥꯁꯦ ꯇꯣꯛꯑꯁꯤꯗ ꯍꯧꯖꯤꯛ ꯌꯥꯝꯅ ꯂꯨꯔꯕ ꯈꯣꯡꯊꯥꯡ ꯀꯌꯥ ꯃꯔꯨꯝ ꯂꯥꯛꯀꯗꯧꯔꯤ ꯏꯁꯥ ꯃꯤꯊꯟꯗ ꯐꯥꯎꯕꯗ ꯂꯦꯞꯄ ꯉꯝꯗ꯭ꯔꯕ ꯑꯩꯅ ꯀꯔꯝꯕ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯋꯥꯔꯤꯅꯣꯗ ꯑꯩꯒꯤ ꯐꯤꯕꯝ ꯌꯥꯝꯅ ꯂꯨꯔꯤ ꯑꯩ ꯍꯧꯖꯤꯛ ꯍꯥꯟꯅꯒꯨꯝꯅ ꯆꯠꯄ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯉꯝꯃꯣꯏꯗꯧꯔꯤꯕ꯭ꯔꯥ ꯍꯥꯟꯅꯒꯨꯝꯅ ꯑꯩꯒꯤ ꯄꯥꯡꯒꯜ ꯂꯥꯛꯇꯕ ꯇꯥꯔꯕꯗꯤ ꯑꯩꯅ ꯃꯤꯒꯤ ꯃꯆꯥꯗꯨꯕꯨ ꯑꯣꯏꯔꯔꯣꯏ ꯃꯄꯣ ꯑꯁꯤꯒꯤꯅꯦ ꯁꯨꯡꯑꯣꯏ ꯑꯣꯏꯔꯔꯣꯏ ꯑꯗꯨꯕꯨ ꯊꯥꯅꯦꯜ ꯑꯩ ꯏꯕꯦꯆꯥꯕꯨꯗꯤ ꯅꯨꯡꯁꯤ ꯑꯩ ꯃꯍꯥꯛꯇꯕꯨ ꯂꯩꯅꯤꯡꯉꯣꯏꯖꯕꯅꯤ ꯑꯩ ꯀꯅꯥꯕꯨꯁꯨ ꯀꯜꯂꯧꯗꯦ ꯑꯗꯨꯕꯨ ꯑꯩ ꯏꯕꯦꯆꯥꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯃꯥꯕꯨꯗꯤ ꯑꯩꯅ ꯌꯥꯝꯅ ꯀꯜꯂꯛꯏ ꯑꯩꯅ ꯃꯥꯕꯨ ꯌꯥꯝꯅ ꯄꯥꯝꯖꯩ ꯌꯥꯝꯅ ꯄꯥꯝꯖꯩ ꯀꯥꯟꯅꯗꯦꯗ ꯇꯣꯛꯁꯤ ꯁꯤꯒꯤ ꯋꯥꯁꯤ ꯇꯣꯛꯁꯤ ꯑꯁ ꯈꯪꯗ꯭ꯔꯦꯅ ꯅꯪꯅ ꯁꯤꯗꯩꯗ ꯑꯃꯨꯛ ꯏꯃꯣꯁꯟ ꯑꯃꯨꯛ ꯁꯛꯂꯦ ꯑꯗꯒꯤ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯗꯧꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏ ꯒꯤꯇꯥꯅ ꯃꯔꯣꯜ ꯑꯃ ꯉꯥꯛꯇ ꯆꯠꯂꯒ ꯍꯪꯉꯨꯗꯦ ꯑꯗꯨ ꯇꯧꯔꯨꯗꯦꯅ ꯑꯁꯣꯝꯗꯅ ꯃꯉꯣꯟꯗ ꯒꯤꯔꯤ ꯇꯛꯑꯒ ꯇꯧꯔ ꯃꯥꯜꯂꯦ ꯑꯁ ꯉꯥꯏꯈꯣꯅꯦ ꯃꯣꯏꯒꯤ ꯀꯔꯤꯅꯣ ꯃꯣꯏꯒꯤ ꯄꯥꯕꯨꯡꯗꯨꯗꯤ ꯑꯁ ꯒꯤꯇꯥꯗ ꯉꯥꯡꯗꯅ ꯆꯩꯗꯅ ꯅꯪ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯅꯨꯃꯤꯠꯀꯤꯗꯣ ꯈꯔ ꯊꯦꯡ ꯃꯥꯜꯂꯦꯅꯦ ꯑꯗ ꯒꯤꯇꯥꯁꯨ ꯊꯦꯡꯉꯦ ꯑꯩꯉꯣꯟꯗ ꯋꯥꯔꯤꯗꯨ ꯇꯧꯔꯛꯑꯦ ꯑꯗꯒꯤꯗꯤ ꯃꯄꯥꯅ ꯃꯥꯗꯤ ꯉꯥꯡꯊꯔꯕꯖꯥꯠꯅꯤꯗꯅ ꯆꯩꯕ ꯉꯥꯡꯕ ꯇꯧꯕꯁꯤ ꯃꯥꯗꯤ ꯃꯄꯥꯟꯒꯥꯁꯤ ꯊꯣꯛꯍꯟꯗ꯭ꯔꯕꯖꯥꯠꯅꯤꯗ ꯑꯗꯩꯗꯤ ꯀꯔꯤꯅꯣ ꯃꯣꯏ ꯃꯕꯣꯛ ꯀꯥꯏꯗꯣ ꯉꯥꯡꯕꯤꯗꯅ ꯇꯧꯔꯖꯥꯠꯅꯤꯗꯅ ꯃꯕꯣꯛꯇꯨ ꯃꯩꯇꯩ ꯅꯤꯉꯣꯜꯅꯤ ꯅꯠꯇꯦ ꯃꯣꯏ ꯃꯄꯥꯗꯨ ꯃꯩꯇꯩ ꯅꯤꯉꯣꯜꯅ ꯄꯣꯛꯏꯅꯦꯕ ꯑꯁ ꯈꯪꯗꯦꯗ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯃꯦꯟ ꯃꯥꯟ ꯇꯥꯗꯦꯗ ꯑꯗꯣ ꯑꯩ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯅꯠꯇꯦ ꯃꯥꯗꯤ ꯁꯤꯗꯁꯨ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ ꯅꯪꯅ ꯑꯃꯨꯛ ꯋꯥꯔꯧꯔꯤꯗꯨꯕꯨ ꯁꯤꯗꯩꯗ ꯃꯥ ꯍꯪꯕ ꯂꯥꯛꯇꯦꯅ ꯑꯃꯨꯛ ꯋꯥꯔꯧꯗꯣꯔꯤꯔꯝꯃꯤ ꯊꯥꯅꯦꯜ
ꯑꯩ ꯃꯗꯨꯒꯤꯗꯃꯛꯇ ꯀꯔꯤꯝꯇ ꯋꯥꯔꯧꯕ ꯂꯩꯇꯦ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯒꯤ ꯂꯣꯟꯆꯠ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯀꯔꯤꯁꯨ ꯑꯩꯒꯤ ꯋꯥ ꯇꯥꯕꯗ ꯃꯈꯣꯏꯅ ꯂꯨꯝꯅ ꯀꯩꯁꯨ ꯂꯧꯔꯣꯏ ꯑꯗꯨꯒ ꯑꯩꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯑꯩꯒꯤ ꯀꯟꯗꯤꯁꯟꯁꯤꯗꯁꯨ ꯃꯈꯣꯏꯅꯁꯨ ꯍꯦꯟꯅ ꯃꯆꯥꯅꯨꯄꯤꯒ ꯂꯥꯞꯊꯣꯛꯍꯟꯅꯤꯡꯒꯅꯤ ꯑꯩ ꯂꯣꯏꯅ ꯈꯪꯉꯤꯗ ꯃꯗꯨ ꯈꯪꯅꯩ ꯑꯗꯨꯝ ꯂꯣꯏꯅ ꯆꯠꯈꯤ ꯐꯔꯦ ꯅꯪꯅ ꯂꯥꯛꯑꯒ ꯉꯥꯏꯍꯥꯛ ꯈꯪꯕꯤꯔꯤꯕꯁꯤ ꯃꯉꯥꯏꯔꯦ ꯒꯤꯇꯥꯗꯁꯨ ꯐꯖꯅ ꯇꯝꯕꯤꯔꯣ ꯑꯩ ꯀꯔꯤꯃꯇ ꯈꯟꯕ ꯂꯩꯇꯦ ꯑꯩ ꯍꯛꯆꯥꯡ ꯀꯟꯈꯠꯄ ꯉꯥꯏꯔꯤ ꯀꯔꯤꯒꯨꯝꯕ ꯍꯛꯆꯥꯡ ꯀꯟꯈꯠꯂꯛꯂꯕꯗꯤ ꯏꯔꯩꯄꯥꯛ ꯑꯁꯤꯒꯤꯗꯃꯛ ꯏꯔꯝꯗꯝ ꯑꯁꯤꯒꯤꯗꯃꯛ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯂꯥꯟꯐꯝꯗ ꯆꯠꯄ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯄꯥꯟꯗꯝꯅꯤ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯄꯥꯟꯗꯝꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯍꯛꯆꯥꯡꯅꯗꯤ ꯑꯩꯕु ꯃꯇꯦꯡ ꯄꯥꯡꯂꯣꯏꯗꯧꯔꯤ ꯃꯥꯜꯂꯤ ꯑꯁ ꯉꯥꯏꯈꯣ ꯑꯃꯨꯛꯇ ꯁꯣꯟꯊꯍꯤꯅꯨ ꯀꯩꯗꯧꯔꯒꯦ ꯉꯔꯥꯡ ꯅꯍꯥꯟꯗ ꯁꯣꯛꯎꯕꯗ ꯉꯥꯏꯔꯤ ꯅꯪꯁꯨ ꯄꯔꯝ ꯐꯔꯒ ꯍꯦꯛꯇ ꯊꯥꯕꯜ ꯐꯤꯡꯕ ꯆꯣꯡꯒꯤꯗꯤ ꯀꯥꯏ ꯌꯥꯗꯣꯏꯅꯣ ꯈꯤꯇꯪꯗ ꯐꯕ ꯉꯥꯏꯈꯣꯁꯦ ꯀꯩꯅꯣ ꯈꯪꯗꯦ ꯅꯪꯅ ꯀꯅꯥꯅꯣ ꯂꯥꯛꯂꯤꯁꯤꯗꯤ ꯍꯩ ꯑꯁꯤꯗꯤ ꯅꯣꯏꯅ ꯀꯣꯛꯄꯣꯛꯇꯨꯅꯤꯅꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯍꯥꯏꯕꯗꯤ ꯏꯕꯦꯆꯥꯒꯤ ꯃꯄꯥꯅꯤ ꯂꯩꯁꯦ ꯀꯗꯥꯏ ꯀꯔꯤ ꯑꯃꯨꯛ ꯇꯧ ꯂꯩꯖꯥꯠꯅꯣ ꯁꯤꯅ ꯑꯁ ꯑꯩꯁꯨ ꯑꯃꯨꯛ ꯊꯦꯡꯅꯗꯣꯔꯦ ꯍꯥꯏ ꯀꯅꯥꯅꯣꯅꯦ ꯅꯣꯏꯅ ꯂꯥꯛꯑꯦ ꯍꯥꯏꯕꯕꯣ ꯑꯁ ꯏꯃꯥ ꯇꯨ ꯑꯥꯗꯩꯗ ꯅꯣꯏ ꯅꯃꯧ ꯅꯨꯄꯤꯒꯤ ꯇꯨ ꯑꯥꯗ ꯅꯣꯏ ꯉꯥꯏꯁꯦꯟ ꯍꯥꯏꯇꯥꯔꯦꯅꯦ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕ ꯊꯥꯅꯦ ꯑꯣ ꯏꯕꯦꯆꯥꯒꯤ ꯃꯄꯥ ꯑꯁ ꯑꯩ ꯍꯩꯅꯈꯤꯗ꯭ꯔꯦꯀꯣ ꯑꯩ ꯃꯥꯏꯁꯤ ꯈꯤꯇꯪ ꯂꯩꯊꯣꯛꯑ ꯁ꯭ꯋꯥꯏꯗ ꯂꯩꯈꯤ ꯏꯇꯩꯃ ꯑꯩ ꯂꯥꯛꯏꯌꯦ ꯑꯩꯕꯨ ꯈꯪꯗ꯭ꯔꯕ꯭ꯔꯣ ꯏꯕꯨꯡꯉꯣ ꯂꯥꯛꯑꯣ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯏꯔ ꯏꯕꯨꯡꯉꯣ ꯂꯥꯛꯑꯣ ꯏꯇꯩꯃꯒꯤ ꯋꯥꯈꯜꯗꯨꯗꯤ ꯐꯅ ꯑꯗꯨꯝ ꯌꯥꯏ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯏꯔ ꯍꯣꯏ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯏꯅꯤ ꯍꯥꯏꯔꯁꯨ ꯌꯥꯔꯦ ꯏꯇꯩꯃ ꯑꯩ ꯁꯨꯝ ꯏꯃꯨꯡꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯀꯔꯤꯅꯣ ꯑꯩ ꯏꯇꯩꯃꯗꯁꯨ ꯋꯥꯐꯝ ꯈꯔꯗꯪ ꯍꯥꯏꯒꯦꯅ ꯁꯨꯝ ꯂꯥꯛꯑꯃꯅꯤꯗ ꯏꯕꯨꯡꯉꯣ ꯂꯥꯛꯑꯣ ꯀꯥꯈꯠꯂꯣ ꯃꯥꯡꯒꯣꯟꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯐꯝ ꯌꯥꯔꯦ ꯏꯇꯩꯃ ꯌꯥꯔꯦ ꯃꯗꯨ ꯇꯧꯕꯤꯔꯣꯅ ꯏꯇꯩꯃ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯤ ꯏꯇꯩꯃ ꯍꯣꯏꯁꯨ ꯆꯤꯟꯕꯤꯔꯝꯒꯅꯤ ꯍꯧꯖꯤꯛꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯋꯥꯅꯔꯤ ꯏꯆꯥꯅꯨꯄꯥ ꯁꯣꯛꯑꯦ ꯍꯥꯏꯕꯒꯤ ꯄꯥꯎꯗꯤ ꯂꯩꯀꯥꯏ ꯈꯨꯟꯁꯤꯗ ꯈꯪꯗꯕꯗꯤ ꯂꯩꯇ꯭ꯔꯦ ꯃꯊꯧꯅꯥ ꯌꯥꯝꯅ ꯐꯩ ꯃꯔꯩꯕꯥꯛꯀꯤꯗꯃꯛ ꯊꯋꯥꯏ ꯊꯥꯒꯦ ꯍꯥꯏꯗꯅ ꯍꯣꯠꯅꯔꯤꯕꯗꯨꯒꯤꯗꯤ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯅꯤꯡꯉꯥꯏ ꯑꯣꯏ ꯑꯗꯨꯒ ꯃꯥꯒꯤ ꯁꯣꯛꯂꯤꯕ ꯄꯜꯂꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯒꯤꯗꯤ ꯏꯇꯩꯃ ꯀꯝꯗꯧꯕꯤꯔꯤ ꯃꯁꯤꯒꯤ ꯁꯦꯜ ꯊꯨꯝꯅ ꯀꯝꯗꯧꯕ ꯑꯗꯨꯒ ꯃꯥꯃꯣ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛꯀꯤꯗꯤ ꯌꯥꯅꯕ ꯑꯩꯅ ꯑꯗꯨꯝ ꯈꯔ ꯇꯧꯔꯤꯌꯦ ꯏꯕꯨꯡꯉꯣ ꯏꯇꯩꯃ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯈꯪꯉꯦ ꯂꯣꯏꯅ ꯇꯥꯔꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯂꯥꯌꯦꯡꯅꯅꯕꯒꯤꯗꯃꯛꯇꯁꯨ ꯁꯣꯛꯄ ꯄꯟꯕ ꯇꯧꯕꯁꯤꯗꯤ ꯃꯣꯏ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯍꯣꯁꯄꯤꯇꯥꯜꯅ ꯈꯔ ꯄꯨꯊꯣꯛꯄꯤꯔꯛꯄꯗꯨ ꯅꯠꯇꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯦ ꯏꯇꯩꯃ ꯏꯆꯥꯅꯨꯄꯥꯁꯨ ꯌꯥꯝꯅ ꯌꯥꯡꯅ ꯐꯔꯛꯄ ꯑꯣꯏꯔꯁꯅꯨ ꯑꯗꯨꯒ ꯏꯇꯩꯃ ꯑꯩꯅ ꯂꯥꯛꯆꯔꯤꯕꯁꯤ ꯃꯔꯨꯑꯣꯏꯅ ꯋꯥꯐꯝ ꯑꯃꯇꯪꯁꯨ ꯁꯨꯝ ꯍꯧꯗꯣꯛꯆꯔꯝꯒꯦ ꯃꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯒꯗꯒꯦ ꯏꯇꯩꯃ ꯑꯩꯅ ꯍꯧꯗꯣꯛꯆꯒꯗꯧꯔꯤꯕ ꯋꯥꯁꯤꯅ ꯏꯇꯩꯃ ꯍꯣꯏꯅ ꯑꯩꯕꯨ ꯉꯛꯆꯥꯎ ꯊꯦꯛꯄꯅꯤ ꯋꯥꯖꯥꯎ ꯉꯥꯡꯕꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯗꯅ ꯏꯇꯩꯃ ꯍꯣꯏꯅ ꯈꯟꯕꯤꯒꯗꯧꯔꯤꯕ꯭ꯔꯥ ꯃꯥꯃꯣ ꯏꯕꯨꯡꯉꯣ ꯀꯔꯤꯃꯠꯇ ꯀꯥꯏꯕ ꯂꯩꯇꯦ ꯄꯪꯂꯥꯞꯅꯕꯁꯨ ꯅꯠꯇꯦꯗꯅ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯇꯥꯒꯦ ꯏꯕꯨꯡꯉꯣ ꯀꯔꯤ ꯂꯩꯔꯦ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯏꯇꯩꯃ ꯍꯣꯏꯕꯨꯁꯨ ꯑꯩꯈꯣꯏꯅ ꯃꯨꯟꯅ ꯑꯗꯨꯝ ꯈꯪꯉꯤ ꯏꯇꯩꯃ ꯑꯩꯒꯤꯁꯤ ꯂꯩꯀꯥꯏ ꯃꯤꯁꯨ ꯇꯥꯍꯟꯅꯤꯡꯗꯦ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯤꯕꯁꯤꯅ ꯏꯕꯨꯡꯉꯣ ꯊꯥꯅꯤꯜ ꯍꯣꯏ ꯑꯩ ꯁꯤꯗ ꯊꯕꯛ ꯑꯃ ꯁꯨꯝ ꯑꯅꯥꯕ ꯍꯪꯕ ꯁꯨꯝ ꯂꯥꯛꯆꯔꯝꯕ ꯅꯪꯁꯨ ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯀꯥꯟꯅꯒꯅꯤ ꯈꯜꯂꯤ ꯐꯔꯦ ꯇꯥꯖꯔꯦ ꯑꯩꯁꯨ ꯇꯥꯖꯔꯦ ꯁꯨꯝꯗꯧꯕꯅꯤ ꯏꯇꯩꯃ ꯑꯉꯥꯡ ꯃꯁꯦꯟꯁꯤꯡꯁꯤ ꯁꯨꯝ ꯅꯍꯥꯟꯋꯥꯏ ꯈꯔ ꯇꯤꯟꯅꯔꯝꯕ ꯀꯣꯂꯦꯖ ꯄꯨꯟꯕꯒꯤ ꯈꯣꯠꯄꯒꯤ ꯆꯠꯃꯤꯟꯅꯕ ꯑꯃ ꯇꯧꯕꯗꯨꯅ ꯃꯟ ꯏꯇꯩꯃ ꯑꯉꯥꯡꯁꯤꯡꯁꯤ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗ ꯑꯩꯈꯣꯏꯅ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯀꯔꯤꯅꯣ ꯈꯔꯗꯤ ꯊꯤꯡꯍꯧꯕꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯏꯇꯩꯃ ꯋꯥꯐꯝꯁꯤ ꯑꯩꯒꯤꯁꯤ ꯌꯥꯝꯅ ꯀꯟꯃꯜꯂꯕ꯭ꯔꯥ ꯃꯥꯃꯣ ꯏꯕꯨꯡꯉꯣ ꯀꯔꯤꯃꯠꯇ ꯀꯥꯏꯕ ꯂꯩꯇꯦ ꯏꯕꯨꯡꯉꯣꯅ ꯍꯥꯏꯕꯤꯔꯤꯗꯣ ꯌꯥꯝꯅ ꯐꯩ ꯏꯕꯨꯡꯉꯣ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯦ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯅ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯃꯠꯇ ꯌꯥꯎꯗꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯀꯔꯤꯃꯠꯇ ꯂꯩꯇ꯭ꯔꯦ ꯏꯕꯨꯡꯉꯣꯁꯤꯅꯁꯨ ꯑꯩꯈꯣꯏꯗ ꯑꯀꯥꯏꯕ ꯀꯔꯤꯃꯠꯇ ꯄꯤꯕ ꯂꯩꯇ꯭ꯔꯦ ꯄꯨꯝꯅꯃꯛꯁꯤ ꯄꯪꯍꯦꯟ ꯍꯦꯟꯖꯟꯅꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤꯡꯁꯤ ꯈꯖꯤꯛ ꯋꯥꯔꯛ ꯋꯥꯇꯦꯝ ꯍꯧꯔꯒ ꯃꯥꯒꯤ ꯃꯥꯟꯅꯕ ꯍꯥꯏꯕꯗꯤ ꯎꯆꯦꯛ ꯋꯥꯌꯥꯁꯨ ꯑꯇꯤꯌꯥꯗ ꯄꯥꯏꯃꯤꯟꯅꯕꯗ ꯃꯥꯟꯅꯕꯁꯤꯡ ꯄꯥꯏꯃꯤꯟꯅꯩ ꯃꯥꯟꯅꯕꯁꯤꯡ ꯆꯥꯛꯇꯥꯃꯤꯟꯅꯩ ꯑꯗꯨꯝ ꯍꯥꯏꯗꯅ ꯃꯥꯒꯤ ꯃꯥꯟꯅꯕ ꯀꯥꯡꯂꯨꯞꯇ ꯃꯔꯤ ꯂꯩꯅꯕ ꯈꯪꯅꯕ ꯃꯔꯨꯞ ꯃꯄꯥꯡ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯇꯤꯟꯅꯕꯒꯤ ꯈꯣꯠꯄꯒꯤꯗꯤꯀꯣ ꯑꯗꯨꯒ ꯂꯧꯅ ꯂꯩꯅꯕꯒꯤ ꯋꯥꯐꯝ ꯂꯣꯝꯗ ꯂꯥꯛꯂꯒꯗꯤ ꯑꯗ ꯋꯥꯐꯝ ꯑꯁꯤ ꯏꯇꯩꯃ
ꯈꯖꯤꯛꯇꯪ ꯊꯩꯗꯣꯛ ꯊꯩꯖꯤꯟ ꯇꯧꯗꯅ ꯏꯆꯥ ꯅꯨꯄꯥꯗꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏꯁꯤ ꯁꯥꯔꯒ ꯀꯔꯤꯅꯣ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯁꯨꯃꯥꯏꯅꯒ ꯃꯤ ꯃꯌꯨꯝ ꯆꯠꯇꯅ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯐꯖꯗꯕ ꯋꯥꯅꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥꯕꯨꯅ ꯁꯅꯥꯅꯤ ꯃꯤꯒꯤ ꯃꯆꯥꯕꯨꯅ ꯂꯨꯈꯥꯛꯅꯤ ꯍꯥꯏꯖꯕꯒꯤ ꯋꯥ ꯀꯔꯤꯃꯇ ꯂꯩꯇꯦ ꯑꯩꯈꯣꯏꯁꯨ ꯂꯥꯏꯒꯤ ꯁꯦꯕꯥ ꯈꯔ ꯇꯧꯔꯒ ꯄꯪꯍꯤꯡ ꯍꯤꯡꯕ ꯑꯗꯨꯒ ꯗꯨꯀꯥꯟ ꯑꯆꯧꯕ ꯑꯃꯅꯤ ꯀꯥꯕꯣꯛ ꯀꯥꯕꯣꯛ ꯇꯧꯔ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯣꯟꯁꯟꯅꯗꯅ ꯐꯝꯃꯒ ꯂꯥꯏꯒꯤ ꯊꯧꯒꯜ ꯇꯧꯔꯒ ꯑꯗꯨꯝ ꯄꯪꯍꯤꯡ ꯍꯤꯡꯖꯕ ꯇꯩꯃ ꯑꯩꯒꯤꯁꯤ ꯋꯥꯖꯥꯎ ꯀꯔꯤꯃꯇ ꯅꯠꯆꯗꯦ ꯁꯦꯜ ꯊꯨꯝ ꯄꯥꯏꯖꯕꯁꯨ ꯅꯠꯇꯦ ꯁꯤꯗꯩꯗ ꯏꯁꯣꯔꯒꯤ ꯁꯦꯕꯥ ꯈꯔꯒ ꯇꯧꯔ ꯄꯪꯂꯩ ꯂꯩꯖꯕꯅꯤ ꯍꯥꯏꯖꯔꯤꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯕꯨ ꯂꯝꯗꯝ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯏꯁꯣꯔ ꯁꯦꯕꯥ ꯇꯧꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯕꯨ ꯁꯤꯡꯊꯥꯅꯔꯤꯕꯁꯦ ꯑꯩꯈꯣꯏꯕꯨ ꯕ꯭ꯔꯥꯍꯃꯟ ꯑꯃꯅꯤ ꯍꯥꯏꯕꯒꯤ ꯃꯗꯨꯒꯤ ꯁꯤꯡꯊꯥꯅꯕꯗꯣ ꯑꯩꯒꯤ ꯑꯄꯣꯛꯄꯤ ꯏꯃꯥꯗꯨ ꯃꯩꯇꯩꯅꯤ ꯃꯍꯥꯛ ꯐꯥꯎꯕꯗ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯇꯧꯕꯗ ꯑꯍꯜ ꯂꯃꯟꯁꯤꯡ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯌꯥꯍꯧꯈꯤꯕ ꯏꯒꯥꯕꯈꯣꯏ ꯏꯃꯥꯒꯤ ꯃꯈꯨꯠ ꯆꯥꯔꯝꯗꯦ ꯍꯥꯏꯖꯔꯤꯕ ꯃꯁꯤ ꯑꯩꯒꯤ ꯏꯃꯥ ꯐꯥꯎꯕꯗ ꯏꯟꯊꯣꯛꯇꯨꯅ ꯂꯩꯕꯅꯤꯅ ꯍꯌꯦꯡ ꯃꯁꯤꯗꯩꯗ ꯃꯗꯨꯒꯤ ꯃꯥꯟꯅꯕ ꯑꯃꯁꯨꯡ ꯃꯥꯟꯅꯗꯕꯒꯤ ꯋꯥꯐꯝꯗ ꯑꯩꯈꯣꯏꯁꯤ ꯏꯇꯣꯠ ꯇꯣꯠꯁꯟꯅꯔꯒꯗꯤ ꯑꯩꯈꯣꯏꯁꯤ ꯕ꯭ꯔꯥꯍꯃꯟꯅꯤ ꯍꯥꯏꯕ ꯐꯥꯎꯕꯗ ꯀꯩꯔꯣꯜ ꯂꯩꯀꯥꯏꯁꯤꯅ ꯑꯩꯈꯣꯏꯕꯨ ꯁꯤꯡꯊꯥꯔꯛꯂꯣꯏꯗꯧꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩꯕ ꯏꯕꯨꯡꯉꯣꯒꯤ ꯋꯥꯐꯝꯗꯣ ꯑꯩꯈꯣꯏ ꯋꯥꯈꯜ ꯂꯣꯏꯅ ꯇꯥꯖꯔꯦ ꯏꯕꯨꯡꯉꯣ ꯑꯗꯨ ꯏꯕꯨꯡꯉꯣꯅ ꯍꯧꯖꯤꯛ ꯄꯥꯝꯕꯤꯔꯤꯕꯁꯤ ꯌꯥꯔꯦ ꯏꯇꯩꯃ ꯄꯨꯝꯅꯃꯛꯁꯤ ꯈꯖꯤꯛꯇꯪ ꯑꯩꯅ ꯍꯥꯏꯖꯕꯁꯤꯗ ꯏꯇꯩꯃ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯋꯥꯈꯜ ꯇꯥꯔꯕꯅꯤꯅ ꯏꯇꯩꯃ ꯑꯉꯥꯡꯁꯨ ꯁꯣꯛꯇꯅ ꯅꯥꯗꯅ ꯂꯩꯔꯤ ꯈꯔ ꯃꯥꯁꯨ ꯌꯥꯝꯅ ꯌꯥꯡꯅ ꯐꯔꯛꯄ ꯑꯣꯏꯔꯁꯅꯨ ꯑꯗꯨꯗꯤ ꯑꯩ ꯋꯥꯐꯝꯁꯤ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏ ꯋꯥꯈꯜ ꯇꯥꯖꯔꯦ ꯕꯥꯃꯣ ꯏꯕꯨꯡꯉꯣ ꯆꯥ ꯈꯤꯇꯪ ꯌꯥꯔꯦ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯊꯥꯅꯦꯜ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯋꯥꯈꯜ ꯈꯔ ꯈꯟꯕꯗꯤ ꯐꯩꯅꯦꯀꯣ ꯐꯅꯤꯒ ꯐꯅꯤ ꯑꯩꯈꯣꯏ ꯋꯥꯈꯜ ꯐꯖꯅ ꯈꯟꯖꯔꯦꯒ ꯂꯥꯟ ꯆꯠꯅꯕꯒꯤ ꯁꯦꯝ ꯁꯥꯔꯤ ꯑꯁꯤꯒꯨꯝꯕꯒ ꯆꯪꯕꯖꯥ ꯅꯠꯇꯦꯗ ꯂꯥꯟꯗ ꯑꯣꯏꯅ ꯍꯦꯛꯇ ꯊꯦꯡꯅꯔꯒ ꯃꯗꯨꯅ ꯍꯦꯛꯇ ꯏꯔꯩꯕꯥꯛꯀꯤ ꯊꯦꯡꯅꯕꯅ ꯐꯩꯗ ꯀꯗꯥꯏꯗꯤ ꯀꯩꯁꯨ ꯀꯥꯟꯅꯕꯗꯣ ꯋꯥꯊꯤ ꯋꯥꯔꯦꯝ ꯁꯤꯒꯨꯝꯕꯒꯤꯗ ꯀꯔꯤ ꯍꯥꯏꯕ ꯅꯠꯇꯦ ꯁꯣꯝꯂꯣꯝꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤ ꯋꯥꯊꯤ ꯋꯥꯔꯦꯝꯅꯤ ꯍꯥꯏꯖꯔꯤꯕ ꯂꯥꯟꯂꯣꯝꯗ ꯑꯣꯏꯅ ꯆꯠꯂꯒ ꯁꯣꯝꯗ ꯑꯣꯏꯅ ꯊꯦꯡꯅꯅꯕꯒꯤ ꯋꯥꯐꯝꯂꯣꯝꯗ ꯑꯣꯏꯅ ꯈꯟꯅꯖꯔꯦ ꯍꯥꯏꯖꯔꯤꯕ ꯃꯥꯁꯨ ꯍꯦꯛ ꯐꯒꯠꯂꯛꯄ ꯉꯥꯏꯖꯔꯤ ꯑꯩꯈꯣꯏ ꯂꯥꯟꯂꯣꯝꯗ ꯆꯠꯅꯅꯕꯒꯤ ꯍꯦꯛꯇ ꯍꯣꯠꯅꯔ ꯏꯔꯩꯄꯥꯛ ꯀꯜꯂꯒ ꯂꯣꯏꯔꯦ ꯁꯣꯝꯗ ꯏꯔꯩꯄꯥꯛ ꯀꯜꯂꯀꯥꯟꯗ ꯁꯣꯝꯗ ꯃꯌꯥꯝꯅ ꯀꯜꯆꯔ ꯀꯟꯕꯤꯔꯣ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯆꯠꯅꯕꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯀꯜꯆꯔꯗꯨ ꯄꯨꯔꯥ ꯀꯟꯕꯤꯔꯣ ꯑꯩꯈꯣꯏꯅ ꯁꯣꯝ ꯅꯥꯀꯟꯗ ꯆꯠꯂꯒ ꯂꯥꯟ ꯑꯣꯏꯅ ꯀꯟꯖꯔ ꯂꯩꯕꯥꯛ ꯑꯣꯏꯅ ꯉꯥꯛꯆꯔꯒ ꯕꯣꯔꯗꯔ ꯁꯤꯜ ꯑꯣꯏꯅ ꯇꯧꯔꯒ ꯍꯦꯛꯇ ꯃꯗꯣꯝꯗ ꯂꯩꯖꯔꯨꯔꯒꯦꯅ ꯍꯣꯠꯅꯖꯔꯤꯕ ꯑꯩꯒ ꯊꯥꯅꯦꯜ ꯀꯔꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯐꯅꯤ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛꯇꯪ ꯂꯩꯖꯧꯈꯤꯒꯦ ꯂꯥꯟ ꯀꯥꯞꯄꯒꯤ ꯃꯇꯥꯡꯗ ꯃꯁꯥ ꯈꯤꯇꯪ ꯐꯒꯠꯂꯀꯥꯟꯗ ꯃꯇꯧ ꯀꯔꯝꯅ ꯂꯥꯟ ꯀꯥꯞꯄꯛꯀꯦ ꯃꯇꯧ ꯀꯔꯝꯅ ꯌꯦꯡꯅꯕ ꯊꯦꯡꯅꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯈꯟꯅ ꯅꯩꯅꯗꯅ ꯁꯨꯝ ꯂꯩꯖꯔꯝꯕꯅꯦꯒ ꯐꯅꯤꯒ ꯌꯧꯕꯤꯔꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛꯇꯪ ꯂꯩꯖꯧꯈꯤꯒꯦꯒ ꯈꯪꯉꯤꯗꯅ ꯀꯌꯥꯗꯅ ꯌꯦꯡꯉꯨꯅꯦ ꯁꯤꯗ ꯂꯥꯛꯑ ꯃꯤ ꯃꯌꯨꯝꯗ ꯂꯥꯛꯑꯒ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯇꯧꯕ ꯑꯗꯥ ꯇꯧꯕ ꯅꯠꯇꯦ ꯑꯁꯤꯕꯨ ꯍꯥꯏꯅꯕ꯭ꯔꯥ ꯍꯧꯖꯤꯛ ꯃꯇꯝꯗ ꯈꯣꯏꯗꯧ ꯍꯦꯛ ꯆꯥꯎꯒꯠꯂꯒꯅ ꯁꯥ ꯐꯔꯗꯤ ꯍꯧꯖꯤꯛ ꯈꯨꯗꯥꯡ ꯄꯥꯏꯔ ꯆꯤꯡꯊꯣꯔꯒ ꯇꯨꯛ ꯆꯦꯜꯍꯜꯂꯗꯤ ꯑꯁꯤꯒꯨꯝꯕ ꯑꯣꯜ ꯐꯤꯂꯝꯗ ꯇꯧꯈꯤꯕ ꯗ꯭ꯔꯃꯥ ꯑꯔꯤꯕꯗ ꯇꯧꯕ ꯗꯥꯏꯂꯣꯒꯁꯤꯡꯁꯤ ꯂꯥꯛꯑꯒ ꯇꯧꯁꯤꯜꯂꯛꯏ ꯑꯉꯛꯄꯅꯤ ꯌꯦꯡꯉꯨꯅꯤ ꯑꯁꯤꯕꯨ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯕꯨ ꯑꯌꯥꯕꯅꯤ ꯅꯨꯡꯉꯥꯏꯔꯦꯗꯀꯣ ꯌꯦꯡꯕꯁꯦ ꯀꯨꯝꯍꯩꯁꯦ ꯑꯋꯥꯠ ꯑꯄꯥ ꯑꯃꯠꯇ ꯍꯦꯛ ꯂꯩꯈꯤꯗ꯭ꯔꯦ ꯑꯃꯅ ꯍꯦꯟꯗꯦ ꯑꯃꯅ ꯋꯥꯠꯇꯦ ꯌꯦꯡꯕꯕꯨ ꯍꯩꯔꯗꯤꯅꯦ ꯀꯨꯝꯍꯩꯒꯤ ꯀꯨꯝꯍꯩ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯅꯦ ꯇꯧꯔꯤꯁꯤ ꯑꯣꯟꯊꯣꯛꯅꯅꯦ ꯌꯦꯡꯕꯗ ꯃꯤꯠꯁꯤ ꯅꯥꯁꯤꯜꯂꯛꯀꯗꯧꯔꯤ ꯏꯃꯥ ꯏꯄꯦꯝꯃ ꯃꯁꯥ ꯃꯁꯥꯅꯗꯤꯅꯦ ꯊꯕꯛꯇꯤ ꯁꯨꯅꯤꯡꯗ꯭ꯔꯕꯅꯤꯅ ꯊꯕꯛꯇꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯇꯧ ꯀꯔꯝꯅ ꯃꯥꯡ ꯇꯥꯍꯟꯁꯤꯒꯦ ꯃꯇꯧ ꯀꯔꯝꯅ ꯂꯣꯏꯁꯤꯟꯁꯤꯒꯦ ꯃꯤꯉꯣꯟꯗ ꯑꯋꯥꯕ ꯀꯔꯝꯅ ꯄꯤꯁꯤꯒꯦ ꯃꯤꯉꯣꯟꯗ ꯀꯔꯝꯅ ꯑꯣꯠꯁꯤꯒꯦꯅ ꯈꯟꯕꯗꯅꯦ ꯑꯍꯤꯡ ꯇꯨꯝꯗꯕ ꯃꯈꯩꯅꯦ ꯂꯣꯏꯅ ꯋꯥꯈꯜꯁꯦ ꯈꯟꯅꯕꯖꯥꯠꯅꯤ ꯑꯋꯣꯏꯕ ꯃꯤꯁꯤꯡ ꯑꯁꯦ ꯉꯛꯇꯤ ꯉꯛꯄꯖꯥꯠꯅꯤꯀꯣ ꯃꯁꯤꯅꯅꯤ ꯃꯤꯑꯣꯏꯕꯁꯦ ꯁꯥ ꯃꯈꯜ ꯑꯃꯅꯤ ꯍꯥꯏꯗꯅ ꯍꯥꯏꯅꯔꯝꯅꯤꯁꯦ ꯃꯁꯤꯅꯅꯤꯀꯣ ꯑꯁ ꯀꯩꯅꯣꯅꯦ ꯅꯣꯏ ꯏꯇꯩꯃ ꯅꯠꯇ꯭ꯔꯣ ꯁꯤꯕꯣ ꯃꯁꯤꯗꯤ ꯅꯍꯥꯟꯋꯥꯏꯗꯤ ꯃꯧ ꯑꯣꯏꯅꯒ ꯂꯥꯛꯄꯗꯨꯗꯗꯤ ꯃꯁꯛ ꯀꯥꯏꯁꯤ ꯏꯐ ꯐꯖꯔꯗꯅ ꯌꯥꯝ ꯐꯗꯕ ꯑꯣꯏꯅꯤꯡꯉꯤ ꯅꯍꯥꯟꯋꯥꯏꯒ ꯂꯥꯛꯄꯗ ꯈꯔ ꯀꯦꯁꯟ ꯈꯣꯠꯆꯗꯅ ꯀꯔꯤꯅꯣ ꯐꯤꯂꯝ ꯀꯨꯝꯕꯤꯒ ꯃꯥꯜꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯀꯤꯕ ꯑꯃ ꯌꯥꯎꯔꯤꯅꯤ ꯀꯔꯤꯅꯣ ꯃꯤꯊꯨꯞ ꯀꯥꯏꯁꯦ ꯍꯥꯞꯆꯜꯂꯕ꯭ꯔꯥ ꯀꯩꯅꯣ ꯅꯍꯥꯟꯋꯥꯏꯗꯤ ꯃꯤꯊꯨꯞꯀ ꯍꯥꯞꯄꯝꯗꯗꯥꯏꯅꯦ ꯁꯤꯕꯣ ꯅꯈꯥꯡ ꯍꯥꯞꯆꯟꯕꯤ ꯄ꯭ꯂꯥꯁꯇꯤꯛ ꯁꯔꯖꯔꯤ ꯑꯁ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯤꯁꯤꯡꯁꯤ ꯇꯧꯔꯤꯁꯤ ꯆꯩꯗ ꯑꯣꯏꯕ ꯃꯁꯥꯒꯤ ꯃꯃꯥꯅ ꯃꯄꯥꯅ ꯄꯣꯛꯂꯛꯄꯗꯣ ꯃꯗꯨꯗ ꯑꯣꯏꯔꯤꯕ ꯃꯁꯛꯇꯨꯗꯒꯤ ꯍꯣꯏ ꯈꯔ ꯉꯧꯊꯣꯛꯅꯕ ꯈꯣꯠꯅꯕ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯅ ꯈꯔ ꯇꯩꯁꯟ ꯈꯣꯠꯆꯟꯗꯅ ꯇꯧꯕ ꯍꯥꯏꯗꯨꯗꯤ ꯑꯗꯨꯝ ꯆꯠꯅꯩꯀꯣ ꯏꯁ ꯑꯉꯛꯄꯅꯤ ꯃꯤꯊꯨꯞ ꯀꯥꯏꯁꯦ ꯍꯥꯞꯆꯟꯗꯅ ꯃꯁꯤꯗ ꯃꯃꯥꯅ ꯃꯄꯥꯅ ꯄꯣꯛꯄꯗꯒꯤ ꯃꯤꯊꯨꯞ ꯌꯥꯎꯔꯛꯇ꯭ꯔꯕꯁꯤꯕꯣ ꯁꯤꯗꯅꯤꯅꯦ ꯅꯨꯄꯤꯁꯤꯡꯁꯤ ꯄꯥ ꯃꯔꯨꯞ ꯀꯥꯏꯗꯨ ꯇꯧꯔꯦꯔꯒ ꯅꯤꯡꯊꯧꯀꯥꯕ ꯂꯩꯕꯥꯛꯄꯣꯛꯄ ꯌꯨꯝꯁꯀꯩꯁ ꯁꯪꯒꯣꯜꯁꯦꯟꯗ ꯍꯞꯇꯥ ꯑꯃꯒꯤ ꯄꯥ 8ꯀ ꯇꯧꯗꯅ ꯃꯔꯨꯞ ꯀꯥꯏꯗꯨ ꯇꯧꯍꯟꯒꯗꯕꯅꯤ ꯃꯤꯊꯨꯞ ꯃꯔꯨꯞ ꯇꯧꯔ ꯃꯤꯊꯨꯞꯇꯨ ꯐꯖꯅ ꯍꯥꯞꯅꯔꯗꯤ ꯐꯗꯧꯅꯤꯅꯦ ꯇꯥꯠ ꯄꯥꯠ ꯇꯧꯗꯅ ꯃꯁꯥꯒꯤ ꯌꯥꯎꯖꯔꯛꯏ ꯄꯣꯠꯇꯨꯗ ꯐꯖꯅꯕꯨ ꯍꯣꯠꯅꯒꯦꯗ ꯌꯥꯎꯁꯨ ꯌꯥꯎꯗ꯭ꯔꯕ ꯇꯥꯠ ꯄꯥꯠ ꯇꯧꯔ ꯃꯥꯜꯍꯟꯕꯤ ꯇꯧꯁꯟꯗꯅ ꯍꯥꯞꯆꯟꯗꯅ ꯅꯞꯁꯟꯗꯅ ꯃꯁꯤꯗꯩꯗ ꯁꯦꯝꯖꯟ ꯁꯥꯖꯟꯗꯅ ꯙꯞ ꯇꯧꯗꯅ ꯅꯨꯄꯥꯗꯕ ꯑꯁꯦꯡꯕꯗꯤ ꯁꯥꯗꯅ ꯅꯀꯂꯤ ꯐꯀꯂꯤ ꯑꯁꯤꯒꯨꯝꯕ ꯅꯨꯄꯤꯁꯤꯡꯁꯤꯗ ꯈꯔ ꯃꯍꯦꯜꯂꯤꯀꯣ ꯑꯁ ꯑꯣꯔꯤꯖꯤꯅꯦꯜꯁꯨ ꯅꯠꯇꯅꯕ ꯍꯥꯞꯆꯟ ꯈꯣꯠꯆꯟꯗꯅ ꯇꯧꯁꯜꯂꯦꯔ ꯀꯗꯔ ꯐꯗꯔ ꯇꯧꯔꯦꯔꯒ ꯃꯁꯤꯗꯩꯗꯕ ꯅꯨꯄꯥ ꯃꯃꯤꯠ ꯊꯛꯀꯠꯍꯜꯂꯒ ꯑꯁꯦꯡꯕꯁꯨ ꯅꯠꯇꯕꯗ
ꯂꯤꯂꯥ ꯅꯨꯄꯤ ꯁꯥꯕꯤꯅ ꯄꯪꯍꯥꯞꯇ ꯍꯥꯞꯆꯜꯂ ꯄꯪꯀꯦꯗ ꯀꯦꯕꯒꯤ ꯑꯗꯨꯒꯤ ꯇꯥꯏꯞꯇ ꯑꯣꯏꯔꯝꯗꯣꯔꯤꯅꯤꯀꯣ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯕ ꯊꯥꯗꯣꯛꯄꯗ ꯁꯪꯒꯣꯝ ꯑꯉꯧꯕ ꯃꯥꯟꯕꯗꯣ ꯕꯥꯔꯇꯤꯟ 2-3 ꯊꯥꯗꯣꯛꯑꯦ ꯀꯣꯛꯊꯣꯛꯈ꯭ꯔꯀꯥꯟꯗ ꯃꯨꯁꯨꯛ ꯃꯨꯏꯗꯨꯅꯦ ꯁꯤ ꯌꯦꯡꯉꯨꯅꯦ ꯇꯧꯔꯤꯁꯦ ꯃꯁꯛꯁꯤꯒ ꯀꯤꯕ ꯑꯃ ꯌꯥꯎꯏ ꯀꯅꯥꯗꯅꯣ ꯃꯥꯅ ꯁꯧ ꯂꯥꯡꯉꯤꯁꯤꯕꯨ ꯀꯔꯤꯅꯣ ꯑꯁ ꯌꯥꯔꯦ ꯊꯅꯦ ꯇꯣꯛꯁꯤ ꯑꯗꯨ ꯋꯥꯗꯣ ꯍꯥꯏꯔ ꯌꯥꯔꯣ ꯀꯔꯤꯅꯣ ꯅꯣꯏ ꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔ ꯃꯥꯅ ꯉꯥꯡꯉꯤꯁꯤ ꯀꯅꯥꯗꯅꯣ ꯃꯥꯅ ꯉꯥꯡꯉꯤꯁꯤꯕꯣ ꯅꯠꯇꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯏꯃꯨꯡꯁꯤꯗ ꯅꯪ ꯑꯅꯥꯕ ꯑꯃ ꯌꯥꯎꯔꯤ ꯀꯩꯅꯣ ꯃꯣꯏꯁꯤꯕꯨ ꯇꯣꯉꯥꯟ ꯆꯥꯕꯤ ꯃꯑꯣꯡꯗ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯁ ꯌꯥꯔꯦ ꯇꯣꯛꯁꯤꯁꯦ 이봉아 다네 또시 레카이 다나나바니시 이봉아 낭부 자탁제 수야디 이마카리 세모게 상곰 아론 마카라 레하위 부럭시라니 낭부 아스 이마 야레 상곰가 라이리세 이몽 마시 떠리 모모 떠시네 에이 마시디네 에이 아무튼 문 남다 강기 시데이디 이비자 어이 마파라가 뭐 답답살라메 시데이디는 뭐 이음 마시드네 떠리 아스 똑바니 토고 낭 니몽시도 와리시디 시드니 해 낭나 란가 쌀두도 시도 오랑만 이몽 머능 모두디 윰 모두기 마카두디 나 레이브는 누가이트르부디 모두기 윰 모두기 마카들 레이브 누파두나네 어옥 버터바 마트 떠라 윰 하이버시디네 만디르구만이 라이창구만이 윰 모두기 마카두디 레이브 마탐다 땡땡니 잉네 누가이나 마두디 레이브 칸두네 윰다 레이브 미두 와칸 파네암 타드르수네 로이는 와칸 타르간 마두디 나트르드나바고 윰 마치데 라바가 사우종종종종종종종 윰도 레이브도 휘 호동도 콕콕콕콕 까마가 까나나 윰 마두디 레이닝도이노 윰 마두디 레이닝 하우는데 마두다니고 낭나가 람짤리지 모두 아이 호지가도 간절해 아이 야래 밖에 돌게 타네 똑시 이봉아 타니야 낭디 파나디 꾸이래 사이디기 레리버세 이봉아 너이보고 타박 인가한가 그래 수바 야드라네 나티 까리노 너코이보 란 아묵 ꯆꯠꯀꯗꯧꯔꯤꯕ꯭ꯔꯣ 하 미 란 까빠 얌 ꯆꯠꯂꯦꯗꯅ 란 ꯆꯠꯀꯗꯧꯔꯤꯕ꯭ꯔꯥꯅꯦ ꯅꯪꯕꯣ 이태바 란기 와디 소이드네 ꯆꯠꯂꯅꯤ 란디 그동안 ꯌꯨꯝꯗ ꯂꯩꯔꯁꯨ 시ꯗꯧ ꯂꯩꯔꯦ 란 송나라가 시드나부 호노부는 봐도 말해 아이 코이는 마파 마두다 란 송나라가 khara ngakthokhoruga somda itei mo khoni yumda nuai makki semaga nuai na tumma yana na bani tima na khoi mapanda satlerga lan thingnar kena leijari bi teba o hono ibunga nara leitana ne sangom chana na ba yam hono hayeng sokla palaga na ne na thabak tu da nongoi maru pa lerga mi taunari ba sonari ba singsu udro layeng na ba leita da na inkhon yona da na hey yungun hey nangdi नखोइगिदि लौसिं कयाम लೈ हा नोंमैना का पालुसने इबुंगो अता ताइनि हे कनामतने येंबिदौ जानते लान चत्रिङै दुदे नमाना पवादना इमुंग मनुंग वादना लौसिं हाना लैब्रि येंगुन हे लौसिं खरा यामना लैरदि नोंमैना पालुसने हयें लायेंगसु खरा फन अदु नतदना हयेंने लैत्रबनि खोत्रबनि अता ताइ तारे अदु तौरे गान हारुबदि मीना नुसिदौ जानते इबुंगो नसागिने लान चत्रिङै दु लौसिं गाइदु लैब्रा नोइगिदि लौ खरा लैब्रा कनम तौदाइने मदु फजने येंगा चलुने हा येंगोय अखोइगिदिने येंगोय लौ इखोनसिसु अमातसु लैतबा इखोन मसेन खक लैबसिसु अखोइगिदि तंखाय मा पाइखरे तंखाय मदिने नयामगी मिंगदा लेहौरिये येंगोय नंगसुने हयेंग मजुगुमदु थोकनिंद्रदि लान गाइदु इबुंगो मरम चाददिने हेक्ता यावरुनु करिनो खरा अंगा मथौगी मचा मसुसिंग करिसिंग लैरिबसिंग मयाम पुरमनदि अमत यावदि खुंदगी थोलकपा नाकन कराय कदाय दिनो थोलकपसिंगजुना ने पंगतौदा तौइ हारिबा इतेमगी वाफमजे याम नुंगाइरे इतेमा इतेमा मदु वाफमदु खरा कल्लप का हाइरोदि होरे नुमिदांग थोंग थिलकसन कोक थिलगने इतेमा आइगी वादि वा nganguनो जिगे इतेमा होजिगी मतमजिदि को असेंगमुनि खंगदि सेंगदमनि खंगदि होजिने बोम थमजनबि नोंमै कापसनबि लाखिबो नोंमै मयामदुदि फनेयाम यामिदो मदुई मनुंगदुदबको अनि अहुमदं नाकनमदा थैदो ग्रुप अम सेमेरको मसिदा साजनबनि खंगदि अमनि खंगदि मसिदने हाटकनिगा तुपकनिगा अदुगा दागा तौबसु याम लै इतेमा आइगी वादि मदुगुंबो वादु nganhaninkhidreda इतेमा अखोइबुदि तमजरोइको हयेंग ताखरगा इतेमा इबुंगो नखोइदने ngang असेंबा हाइबदबु करिगी साउदोइनो अखोइगी इमुंगदा थोकलिबा थौदो वाथुकसि नोइ खंगिबा नत्रो नति अखोइगी थौबना ngasi सोइसिबु कना कैदौरगे लेंगांगना पैसा पिनि हाइब्रो हौजिक मसागी इंखोन योलेदना सिदगिदिने इंखोन मपुला आगने युम मसिदा लैबा यारारोय हाइगदोरिबा कदाइदनो हौजिक लैगदोरिसिबो मखा ताबा मागी लाइयें कनाना तौगदोरिगे इबुंगो वा nganगबा यामना लाइबन थबक तौथोकपा यामना लुबनिको खोंग थांदोक्त्रिङैदने करिनो मुन्ना खलगा तौ हाइबिबनिदा इमाइपेमा नोइगो ओनसिनबा ngamponteदा खै हादने युंगनि माने ngangi वासियो फरसु फत्रसु मनाउ नुपाजि सोक्तुना लैने खलिने खजक्तसु वखन खलग nganगदि अस यारे से थानिन इबुंगो तोसिसे मीनने
ꯅꯨꯡꯁꯤꯔꯣꯏ ꯈꯔ ꯈꯔꯅꯦ ꯌꯦꯡꯉꯣꯏ ꯍꯤꯗꯥꯛ ꯒꯨꯂꯤ ꯂꯩꯕꯒꯤ ꯈꯣꯠꯄꯗꯒꯤ ꯃꯌꯥꯝꯕꯅꯁꯨꯅꯦ ꯈꯔ ꯄꯨꯊꯣꯛꯄ ꯂꯩ ꯏꯕꯨꯡꯉꯣ ꯇꯣꯛꯑꯁꯤ ꯃꯗꯨꯒꯤ ꯋꯥꯗꯣ ꯍꯥꯏꯔꯒꯨꯝꯁꯤ ꯑꯦꯔꯥ ꯏꯃꯥ ꯑꯩꯈꯣꯏꯒꯤꯗꯨꯗꯤ ꯌꯥꯝꯅ ꯀꯤꯃꯟꯕꯩ ꯋꯥꯅꯤ ꯂꯩꯀꯥꯏꯁꯤꯅ ꯂꯣꯏ ꯈꯪꯉꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯊꯧꯕꯅ ꯍꯣꯠꯅꯈꯤꯕ ꯃꯌꯥꯝꯗꯣ ꯃꯥꯅ ꯂꯣꯏꯈꯤꯕ ꯁꯟ ꯃꯥꯅ ꯂꯣꯏꯈꯤꯕ ꯑꯣꯛ ꯅꯠꯇꯦ ꯃꯥꯅ ꯍꯣꯠꯅꯈꯤꯕ ꯃꯌꯥꯝꯗꯣ ꯀꯩꯅꯣ ꯃꯌꯥꯝ ꯑꯁꯤꯒ ꯃꯣꯏꯅꯤ ꯌꯥꯝꯅꯁꯨ ꯅꯥꯎꯔꯣꯟ ꯈꯣꯕ ꯃꯥꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯃꯒ ꯄꯨꯝꯅꯃꯛ ꯍꯣꯠꯅꯒꯗꯕꯁꯤꯡꯗꯨ ꯃꯌꯥꯝ ꯑꯁꯤ ꯃꯇꯤꯛ ꯆꯥꯔꯒꯗꯤ ꯅꯣꯡꯃꯗꯤ ꯃꯥꯒꯤꯁꯨ ꯈꯔ ꯌꯦꯡꯕꯤꯔꯛꯀꯅꯤꯗꯣꯅ ꯈꯟꯈꯤꯕꯗꯨꯅ ꯃꯥꯅ ꯍꯦꯛ ꯊꯕꯛ ꯇꯧꯈꯤꯕ ꯅꯨꯄꯤ ꯊꯤꯖꯤꯜꯂꯒ ꯌꯨꯝ ꯃꯆꯥ ꯌꯥꯎꯁꯟꯈ꯭ꯔꯦ ꯈꯔꯗꯤ ꯐꯖꯔꯝꯃꯤꯅ ꯍꯋꯥꯏꯗꯤ ꯀꯤꯕꯨ ꯀꯤꯅꯤ ꯃꯁꯤꯒꯨꯝꯕ ꯅꯨꯄꯤꯁꯤꯡꯒꯤꯅꯦ ꯃꯔꯥ ꯇꯥꯁꯟꯈꯤꯕꯗꯩꯗꯤ ꯃꯔꯥ ꯐꯨꯛꯄ ꯌꯥꯔꯣꯏꯗꯧꯅꯤꯅꯕ ꯄꯥꯟꯗꯨꯝ ꯄꯥꯜꯂꯒꯦꯅ ꯍꯦꯛꯇ ꯁꯨꯄꯔꯅ ꯈꯥ ꯃꯥꯜꯂꯒ ꯇꯧꯊꯣꯔꯤꯁꯤ ꯇꯣꯂꯣꯞ ꯆꯥꯔꯝꯅꯤ ꯑꯗꯨ ꯇꯧꯔꯝꯅꯤ ꯀꯥꯏꯅ ꯁꯤꯔꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤ ꯄꯛꯇꯅꯕ ꯊꯣꯛꯄꯅꯤ ꯀꯅꯥꯅꯣ ꯂꯩꯁꯤꯅ ꯍꯩ ꯑꯥꯗ ꯂꯩꯁꯤ ꯀꯩꯅꯣꯅꯤ ꯀꯅꯥꯅꯣ ꯏꯕꯤꯆꯥꯅꯤ ꯏꯃꯥ ꯉꯥꯏꯍꯥꯛꯇꯪ ꯃꯅꯨꯡꯗ ꯆꯪꯉꯣ ꯏꯃꯥ ꯏꯕꯤꯆꯥꯁꯤ ꯂꯥꯛꯏꯅꯤ ꯀꯔꯤꯅꯣ ꯃꯄꯥꯒ ꯑꯃꯨꯛ ꯂꯥꯟ ꯇꯧꯅꯔꯖꯥꯠꯂꯣ ꯅꯠꯇ꯭ꯔꯒ ꯃꯥꯏꯁꯤꯕꯨ ꯁꯤꯗꯩꯗ ꯗꯥꯏꯔꯦꯛ ꯂꯩꯔꯅꯤꯅ ꯂꯥꯛꯑꯖꯥꯠꯂꯣ ꯇꯧꯔꯤꯁꯤꯕꯣ ꯑꯁ ꯏꯃꯥ ꯉꯥꯏꯍꯥꯛꯇꯪ ꯏꯃꯨꯡꯗ ꯆꯪꯉꯣ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯐꯤꯕꯝꯁꯤꯗꯕꯨ ꯃꯥꯕꯨ ꯁꯤꯗ ꯂꯩꯕ ꯂꯥꯛꯄ ꯍꯥꯏꯔꯤꯁꯤꯕꯨ ꯃꯄꯥꯅ ꯉꯥꯡꯂꯝꯃꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯒ ꯀꯔꯤꯅꯣꯅꯦ ꯃꯥꯅ ꯄꯔꯞ ꯁꯤꯗ ꯑꯃꯨꯛ ꯂꯥꯛꯏꯁꯤꯕꯨ ꯏꯃꯥ ꯑꯝꯇ ꯆꯪꯉꯣꯅꯦ ꯏꯃꯥ ꯀꯩꯗꯧꯒꯤ ꯃꯅꯨꯡꯗ ꯆꯪꯉꯣꯅꯦ ꯏꯕꯤꯆꯥ ꯀꯔꯤ ꯇꯧꯔꯦ ꯑꯩꯈꯣꯏ ꯒꯤꯇꯥꯔꯁꯨ ꯌꯥꯎꯔꯤꯅꯦ ꯀꯩꯅꯣ ꯅꯣꯏ ꯌꯥꯝ ꯊꯥꯖꯗꯅ ꯏꯊ ꯂꯥꯛꯏꯁꯤꯕꯣ ꯀꯩꯅꯣ ꯀꯔꯤ ꯇꯧꯔꯒꯦ ꯅꯪꯉꯣꯟꯗ ꯊꯥꯈꯤꯕꯗꯨꯗꯤ ꯅꯪꯗꯤ ꯁꯨꯡꯂꯥ ꯂꯥꯛꯇꯦ ꯁꯣꯝꯗꯗꯤ ꯉꯥꯏ ꯉꯝꯗ꯭ꯔꯤ ꯑꯁꯣꯝꯗꯗꯤ ꯃꯄꯥꯅ ꯀꯩꯅꯣ ꯂꯣꯏꯅ ꯂꯥꯟ ꯇꯧꯔꯝꯃꯦꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯇꯝꯃꯛꯄꯗꯤ ꯆꯠꯇ ꯌꯥꯗꯦꯅ ꯂꯥꯛꯏꯅꯤ ꯊꯧꯕꯥ ꯑꯩꯕꯨ ꯋꯥꯔꯧꯕ꯭ꯔꯥ ꯑꯩ ꯀꯔꯤꯒꯤ ꯋꯥꯔꯧꯗꯣꯏꯅꯣ ꯑꯩ ꯀꯅꯥꯗꯁꯨ ꯋꯥꯔꯧꯕ ꯑꯃꯠꯇ ꯂꯩꯇꯦ ꯋꯥꯔꯧꯅꯤꯡꯉꯥꯏꯁꯨ ꯑꯩ ꯂꯩꯇꯕ꯭ꯔꯥꯅ ꯈꯜꯂꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯁꯦ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯑꯩ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯁꯦ ꯑꯩ ꯄꯥꯝꯗꯦ ꯀꯔꯤꯒꯤꯅꯣ ꯑꯩ ꯂꯥꯛꯄ ꯌꯥꯝꯅ ꯀꯥꯏꯔꯕ꯭ꯔꯥ ꯀꯥꯏꯕꯗꯤ ꯀꯔꯤꯝꯇ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯅꯪꯒꯩꯒ ꯌꯥꯝꯅ ꯈꯦꯠꯅꯩ ꯑꯩ ꯀꯅꯥꯗꯁꯨ ꯀꯔꯤꯃꯠꯇ ꯋꯥꯔꯧꯗꯦ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯑꯩ ꯃꯈꯥ ꯊꯥꯕ ꯋꯥ ꯅꯪꯉꯣꯟꯗ ꯀꯩꯁꯨ ꯍꯥꯏꯅꯤꯡꯗꯦ ꯀꯔꯤꯒꯤꯅꯣ ꯊꯧꯕꯥ ꯑꯩꯕꯨ ꯋꯥꯔꯧꯔꯤꯔꯣ ꯅꯪꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗ ꯑꯩꯅ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯅꯪꯅ ꯑꯩꯕꯨ ꯋꯥꯔꯧꯔꯤꯔꯣ ꯑꯩ ꯋꯥꯔꯧꯕ ꯂꯩꯇꯦ ꯆꯩꯁꯨ ꯌꯥꯎꯗ꯭ꯔꯕꯗ ꯂꯦꯞꯄ ꯉꯝꯗ꯭ꯔꯕ ꯑꯩꯒꯤ ꯐꯤꯕꯝꯁꯤꯗ ꯑꯩꯅ ꯀꯅꯥꯒꯤ ꯃꯇꯦꯡ ꯑꯩꯅ ꯑꯃꯨꯛ ꯉꯥꯏꯔꯨꯈꯤꯅꯤ ꯑꯩꯒꯤ ꯏꯔꯥꯏꯕꯛꯀꯤꯅꯦ ꯑꯩꯒꯤ ꯃꯄꯣꯛꯀꯤꯅꯤ ꯎꯆꯦꯛ ꯋꯥꯌꯥꯒꯨꯝꯅ ꯄꯥꯏꯒꯗꯕꯁꯨ ꯀꯨꯏꯗ꯭ꯔꯦ ꯃꯇꯝ ꯈꯔꯒꯤꯅꯤ ꯅꯣꯛꯐꯝ ꯇꯥꯐꯝꯅꯤ ꯏꯃꯥꯅ ꯑꯩꯕꯨ ꯌꯣꯛꯄꯤꯔꯛꯄ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯁꯥꯟꯅꯔꯛꯄ ꯌꯨꯝꯐꯝꯅꯤ ꯈꯟꯗꯨꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯑతిꯊꯤ ꯑꯣꯏꯅ ꯂꯩꯔꯤꯕꯅꯤ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯇꯧꯔꯒꯦ ꯑꯩꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯑꯁꯨꯝꯅ ꯅꯥꯊꯩꯗꯨꯅ ꯊꯝꯕꯤꯈꯤꯒꯗꯧꯔꯤꯕꯅꯤ ꯈꯨꯟ ꯉꯥꯛꯄ ꯑꯃꯨꯛ ꯆꯠꯀꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩꯁꯨ ꯈꯨꯟ ꯉꯥꯛꯄ ꯆꯠꯀꯦ ꯑꯩꯁꯨ ꯏꯔꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯋꯥꯏ ꯊꯥꯕ ꯉꯝꯒꯅꯤ ꯃꯗꯣ ꯅꯈꯣꯏꯒꯤ ꯊꯧꯅꯥꯅ ꯉꯝꯂꯣꯏ ꯏꯔꯩꯕꯥꯛꯀꯤꯗꯃꯛ ꯊꯋꯥꯏ ꯊꯥꯈꯤꯕꯅꯤꯅ ꯀꯅꯥꯗꯁꯨ ꯑꯁꯨꯝꯅ ꯌꯦꯠꯇꯅꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯊꯋꯥꯏ ꯊꯥꯈꯤꯕ ꯑꯣꯏꯔꯝꯂꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯒꯅꯤ ꯆꯨꯝꯃꯦ ꯂꯥꯟꯐꯝ ꯑꯗꯨꯗ ꯆꯠꯈꯤꯕꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯇ ꯏꯟꯁꯤꯟꯈꯤꯕ ꯅꯠꯇꯦ ꯑꯩ ꯏꯁꯥꯒꯤ ꯑꯇ ꯇꯥꯛꯏꯅꯤ ꯑꯩꯅ ꯋꯥꯖꯕ ꯇꯥꯕꯅꯤ ꯍꯟꯗꯛꯃꯨꯛꯀꯤꯗꯤ ꯑꯩ ꯏꯃꯥꯅ ꯍꯣꯠꯅꯕꯤꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯟꯕꯤꯔꯦ ꯏꯌꯥꯝꯕꯅ ꯍꯣꯠꯅꯕꯤꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯟꯕꯤꯔꯦ ꯑꯗꯨꯕꯨ ꯃꯇꯨꯡꯗ ꯏꯔꯩꯕꯥꯛꯀꯤꯗꯃꯛ ꯑꯩꯅ ꯆꯠꯈꯤꯕ ꯇꯥꯔꯕꯗꯤ ꯂꯥꯟꯐꯝ ꯑꯗꯨꯗ ꯊꯋꯥꯏ ꯊꯥꯕ ꯑꯣꯏꯖꯒꯦ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯑꯩꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯥꯖꯕꯤꯗꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯕꯨ ꯑꯇꯣꯞꯄ ꯀꯥꯡꯂꯨꯞ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯔꯤꯕ꯭ꯔꯥ ꯏꯕꯦꯆꯥ ꯑꯩꯅ ꯅꯉꯣꯟꯗ ꯃꯗꯨꯒꯤ ꯋꯥꯈꯜꯗꯣ ꯈꯟꯈꯤꯕ ꯂꯩꯇꯦ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯕꯅꯦ ꯅꯪꯒ ꯀꯥꯏꯅꯒꯅꯤ ꯈꯟꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯈꯤꯕ ꯃꯤꯗꯨ ꯑꯩꯅꯤ ꯑꯗꯨꯕꯨ ꯑꯣꯏꯔꯔꯣꯏ ꯄꯨꯝꯅꯃꯛ ꯃꯪꯂꯥꯟ ꯄꯨꯝꯅꯃꯛ ꯃꯪꯂꯥꯟ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯔ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯑꯩ ꯈꯪꯉꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯂꯥꯛꯑꯒ ꯀꯔꯤꯅꯣ ꯁꯣꯏꯗꯅ ꯃꯐꯝ ꯑꯁꯤꯗ ꯉꯥꯡꯂꯝꯒꯅꯤ ꯍꯥꯏꯕ
ꯄꯥꯕꯨꯡꯅ ꯏꯃꯥꯗ ꯇꯝꯃꯤ ꯑꯗꯨꯒ ꯋꯥꯐꯝ ꯑꯁꯦ ꯑꯩꯒꯥꯕꯨꯡꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯝꯃꯛꯄꯅꯤ ꯃꯗꯨ ꯇꯥꯕꯗꯒꯤ ꯑꯩ ꯃꯅꯤꯡꯊꯣꯡ ꯐꯥꯎꯗꯣꯛꯂꯒ ꯒꯤꯇꯥ ꯍꯣꯏꯗꯒꯤ ꯒꯤꯇꯥ ꯍꯧꯔꯒ ꯂꯥꯛꯄꯅꯤ ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯀꯔꯤꯒꯨꯝꯕ ꯑꯀꯥꯏꯕ ꯋꯥ ꯉꯥꯡꯂꯝꯂꯕꯗꯤ ꯄꯥꯕꯨꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯃꯗꯨꯒꯤ ꯃꯊꯧ ꯀꯔꯤꯃꯠꯇ ꯇꯥꯗꯦ ꯄꯥꯕꯨꯡꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯦ ꯃꯇꯝ ꯈꯔ ꯈꯛꯇꯒꯤꯅꯤ ꯏꯪꯈꯣꯜ ꯑꯁꯤꯒꯤ ꯁꯦꯜ ꯇꯪꯈꯥꯏ ꯑꯃꯅ ꯑꯩ ꯂꯥꯌꯦꯡꯂꯛꯄꯅꯤ ꯁꯣꯏꯗꯅꯃꯛꯀꯤ ꯏꯪꯈꯣꯜ ꯑꯗꯨꯒꯤ ꯂꯧꯈꯤꯕ ꯑꯍꯜ ꯑꯗꯨ ꯃꯥ ꯁꯣꯏꯗꯅ ꯂꯥꯛꯂꯒꯅꯤ ꯃꯗꯨꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯅꯪꯁꯨ ꯑꯩ ꯈꯪꯉꯤ ꯑꯍꯜ ꯑꯃ ꯂꯥꯛꯇꯨꯅ ꯄꯩꯁꯥ ꯄꯤꯔꯝꯕꯗꯨ ꯏꯪꯈꯣꯜ ꯑꯗꯨꯒꯤ ꯇꯪꯈꯥꯏ ꯑꯃꯗꯤ ꯅꯍꯥꯛꯀꯤ ꯁꯔꯨꯛꯇꯨ ꯃꯍꯥꯛꯅ ꯂꯧꯔꯅꯤ ꯍꯥꯏ ꯑꯗꯨꯅꯤ ꯄꯨꯝꯅꯃꯛ ꯈꯪꯂꯕ ꯅꯍꯥꯛꯅ ꯑꯩꯒꯤ ꯏꯐꯝꯗ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯌꯣ ꯍꯥꯏꯕꯅꯣ ꯍꯥꯏꯌꯣ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯌꯣ ꯍꯥꯏꯕꯅꯣ ꯏꯕꯦꯆꯥ ꯌꯨꯝ ꯏꯪꯈꯣꯜ ꯂꯩꯇ꯭ꯔꯕꯗꯤ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯆꯠꯀꯅꯤ ꯃꯗꯨꯒꯤꯗꯃꯛꯇ ꯀꯔꯤꯃꯠꯇ ꯋꯥꯔꯨꯅꯨ ꯃꯇꯝ ꯈꯔ ꯑꯩ ꯃꯐꯝ ꯑꯃꯗ ꯏꯁꯥ ꯈꯖꯤꯛꯇꯪ ꯐꯒꯠꯂꯛꯄ ꯉꯥꯏꯈꯤꯅꯤ ꯏꯃꯥꯕꯨꯗꯤ ꯇꯥꯆꯧꯒ ꯂꯩꯌꯨ ꯍꯥꯏꯕꯁꯨ ꯌꯥꯅꯤ ꯑꯩꯒꯤ ꯃꯐꯝ ꯑꯃ ꯈꯪꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯇꯥꯆꯧꯒ ꯏꯃꯥꯒ ꯃꯇꯝ ꯈꯔ ꯂꯩꯈꯤꯁꯅꯨ ꯑꯗꯨꯒ ꯀꯔꯤ ꯍꯥꯏꯌꯣ ꯑꯗꯨꯒ ꯀꯔꯤꯅꯣ ꯍꯥꯏꯌꯣ ꯑꯗꯨꯒ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯂꯥꯟꯐꯝꯗ ꯈꯨꯠ ꯑꯁꯤꯅ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯍꯥꯏꯒꯠꯄ ꯉꯝꯂꯕꯗꯤ ꯆꯤꯡ ꯑꯗꯨꯒꯤ ꯆꯤꯡꯆꯦꯞꯇ ꯆꯤꯡ ꯑꯗꯨꯒꯤ ꯅꯥꯄꯣꯝꯗ ꯂꯦꯞꯇꯨꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯌꯦꯛꯅꯕ ꯂꯝꯕꯥ ꯄꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯌꯦꯛꯅꯕ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯍꯥꯠꯂꯝꯂꯒ ꯑꯩ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯊꯋꯥꯏ ꯊꯥꯒꯅꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯊꯋꯥꯏ ꯊꯥꯒꯅꯤ ꯊꯧꯕ ꯅꯪ ꯑꯩꯕꯨ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯣ ꯍꯥꯏꯌꯣ ꯑꯩꯕꯨ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯣ ꯏꯕꯦꯆꯥ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯩꯗꯤ ꯅꯣꯛꯅꯐꯝ ꯑꯣꯏꯍꯧꯔꯅꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯩꯗꯤ ꯂꯛꯅꯐꯝ ꯀꯔꯦꯝꯅꯐꯝ ꯑꯣꯏꯍꯧꯔꯅꯤ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅꯁꯨ ꯑꯩꯕꯨ ꯎꯕꯗ ꯑꯁꯥꯎꯕ ꯍꯥꯏꯕꯗꯨ ꯑꯗꯨꯃꯛ ꯑꯣꯏꯔꯒꯅꯤ ꯙꯔꯃꯒꯤ ꯄꯜꯅ ꯈꯦꯠꯅꯕ ꯂꯩꯗꯅ ꯅꯪꯒ ꯑꯩꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯥꯡꯂꯨꯞ ꯑꯃꯃꯝꯗ ꯑꯣꯏꯍꯜꯂꯝꯂꯕꯁꯨ ꯊꯃꯣꯏꯁꯤꯅꯗꯤ ꯅꯪꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯅꯨꯡꯁꯤꯈꯤꯕꯅꯤ ꯅꯪꯒ ꯂꯥꯞꯊꯣꯛꯀꯅꯤ ꯈꯟꯈꯤꯕꯗ ꯃꯤꯀꯨꯞ ꯈꯨꯗꯤꯡꯃꯛꯇ ꯑꯩꯅ ꯑꯋꯥꯕ ꯑꯣꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯅ ꯍꯥꯏꯔꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯕꯁꯨ ꯏꯕꯦꯆꯥ ꯆꯠꯂꯣ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯣ ꯅꯈꯣꯏꯒꯤ ꯄꯥꯕꯨꯡ ꯂꯥꯛꯂꯕꯗꯤ ꯅꯪꯕꯨ ꯑꯃꯨꯛ ꯍꯦꯟꯅ ꯉꯥꯡꯕꯤꯒꯅꯤ ꯅꯪꯉꯣꯟꯗ ꯍꯦꯟꯅ ꯆꯩꯕꯤꯒꯅꯤꯌꯦ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ 이베차 मफम असी थादोक्तुना चटखरो 이베차 चटकनी अई चटकनी अदुबो मसी मतंगी खंग थौबा करिगुम्बा नंगना लानफमदा थवाई थाखरबसु अइसु लानफम अदुदा थवाई थागनी करिगुम्बा नंगना लमलकी सा उचेकुमना उमंग वामंगदा लेखरबसु नंगी नतुंग इंदुना नंगी खुंगुल लिरकनी नंगना इबु इंथोकनिंगलबसु अइगी थमोइनदि नंगबु इंथोकपा ngamloi अइना नंगबु नुंगसी नंगना इबु नुंगसीबा ngamद्रबसु अइना नंगबुदि थमोइ सेंगना नुंगसीए थौबा मदु यारोय मदुगी मतम हेले बेचा चट्रो चट्रो सोइदनमकि नखोइगी पाबुंग लांगलगनि चटखरोय बेचा Lakle Inspector Tayay Lakle Inspector Tayay Uthanaba Kanbinaba. Thank you, sir. Welcome. Uthanaba. Kanbinaba. Inspector. Tayay. Lakle. Inspector. Tayay.
Hanana Taucheri, Nasigi Inspector Tayai, Anova Tankak Tatabiriba, Jamapan Yankani to Shova Tankaki. Nasigi Tankak Tabirugadong at Tomo to Karipovi. I don't know, Pibirpa comment, 6 in the comment among Tambiramsi. Tagacheri, Asigi Tankak Sizawari Sagalapagi have a tare, Lushilakadore, so in a Taruk or Tereta Taruk, maybe Haying Lovisuya. Wari sagalagpagi matungin na hijabatare. Thank you. Thank you for the tabi ribasing may ampo numa. Tauchari. Thank you. Saroga ribasing po numa. Manichandra. Hajari. Konita. Nama Tauchari Arunia Kojam. Tauchari. Charing asigi tabiro matungda dom pibiro pa commenting amanitang pajage yam sang na pajaro madam arunya ko jam background music pajai na nungsi hen tak pire thachari madam Nandini thachari listen kiba khangau de na se live yobirami thank you waring I birin tak pire asi birthday makhaki yai phaba mayam peminasi Wari sina lo shalak da wari nuksi barom da asi nuksi barom da sum chat kre hai tar ta chring asigi birthday tariba family amagi yamna nuksi ra bai mung amagi hai jabatai birthday tariba masamak ti khangja da ba hai batai asigi birthday se Laishram Santa Manjuri the wife of Laishram Ranjit Singh Bishnupur Ward number 8 Wishes from Gina, Sonia, Omila, Rita and Sanjita. So many happy returns of the day nungairaba sige mapok no midasi masing langam na lakpo irasunu nungairaba nungsiraba family ma oiba oirasunu yam nungai family gi mai kai de gisu koi de so hai tare GP su khara to bire akoi GP logje date seng na haraga di adugi tawde ya de ba kaisim ta leite mayam na dum happy bado ne aduga family sing na nungsi bidina to birak bane aita thank you so much for that also thagachari aduga punsi nung sang ba sigumba papo no mirase masing langam dana lakpo oirasunu hai ba ya phaba adu pijari amakasu hana many happy returns of the Laishram Santa Manjuri ming vanjare the wife of Laishram Ranjit Singh Bishnupur Ward number 8 wishes from Gina, Sonia, Omila, Rita and Sanjita makogi makai de pibirak pani ngasi inspector te hai loirak pad happy o haiden hai batare matam sigi matam da birthday hapase amna kawgal le hai tare koi na thado uramni na aduna marakta so hai batare dubu akhoi inspector te hapase am kawgal le na pungning gi warol do aina hapase chatnare hai tare aduna pungning gi warol na khar kaudi lekin Hindi ga loy yaure Tagachari thank you so much Hanana Tagachari thank you Tapale mabuzam matay masyon to na phatte da happy ending oi gadra oi roidra kai nom di laktori ne bawari sigi makha se do yeminar se hayeng Tarun Wangkai Mayom Sir James aisu tajari tapere thank you so much Tarun tabi bagi damak Hanana Tagachari Madam Nandini amukaso Hanana Tagachari yaubiri ba maya po nama Haishnam Momocha wari se amna lure yes am lure wari se kamai la ko doino haji na basu kitang pharap torong le yuming kholdi tangkhaim chatkre kanana yuming kholdo fukat pi gadori ade nupi du gi mayum du na su amungang janba mula ame nupi du gi mayum du no pesa yam pai dana Nang low in Konde Hanto Pirage Hido, so what is it? So how the Kamina Nupi Mayum Hanto, and Upama Kamina, what do you do the Satkan? Hibatar among the shoe.
wari madamu chingkhalaga pukhatpa wari mamu yaugre adugadi wari si manhan bi yaba sunatte ha batare aduna mansu manada wari thank you so much tagachari punama hanana tagachari me punama sigi thorom sida mapung phan bi basigi dama hanana tagachari aduga nongalaga tabi basing me punama pusu advance hoina tagachari loinana hayeng soidana taminasi comment section da wari si tabiro matung da dongi thamoi da phawiro ko wakhalon sing wahi amam tang ibiramu comment yam yam basi khoi da pungning yam na thogot chei wari ibe yam nungai aduga mayam na pungning thogot piradi kari hai batare lamjelo yam na pungning thogot pada hanba leitana sok thaba leitana lamjen chen bagum wari izari ba sana zari ba mana pungning thogot pibada wari mayam thoi pungning thogot piradi thoda piradi wari leisalakti loisale thank you so much so mayam Thagachari hana inspector tayagi wari da investigation aduga kari kari loina lepi hauji di thoiba thodo wa thokta imung manungi thokliba kana su khangbi draba wari sing dagi chingkhat charaga khangbi ubi draba wari ka amna yum phamoiraga bothok chari matang ina mang mang dana mayam nungai na tumbi si makata ba escom da english movie sing matang yeng ma phangbi ga streaming yu ina youtube tadi sandok sari ba thorong masi lep charaga ngasigi santuk serbi inspector tayagi amuk khalak ko repeat pung mapan tarak matam da escom da loina GTPL cable network da phangbi gani punamapu khurum jare